mayambu ikoknona khurumjari masisu mayamki ngahak pathanapagidamakta Manipuri horror story amamuk puduna laksari horror story asigi mamingna icha thoiba wari asina hingliba amati laikhidraba kanagumbi amataga maririjadi aibana wakhana sakacharaga tabiriba singi ngahak pathanapagidamakta semjaba warini Haujik mayamda khudol tamjari Manipuri horror story icha thoiba Ayuk ki matamni Dhiren amadi mahakki loinabi Nurai aduga makhoigi masa nupa thoithoibaga punna makhoi yum amada lakli yum masita makhoisi matam khargi oina laigadoribani makhoina yum masita matam khar laigadobagi maramdi makhoigi yum ama nongna sari hana leramba yum ado sidok lamlaba matungta haujik makhoina yum masida muk laigadoribani haribi yum masi ngahan waigi matamda makhoina hanasu leramlaba yumni yum masida leiba matamda makhoina yamna nungairakta amati lamgi karigi yamna pipana maram moraga atopa lam amada makhoina leiraba matungda hariba lamaduta yum ama saduna leikhibani adubu hauji makhoina sena sum paikhalapadagi hariba ngaharwa makhoina lam leiraga sakiba yum madu nattaba atopa yum ama muk sananabagidamakta siduraba matungda amuk nongna sagatkadoribani maram aduna yum adu sabal lojiba phawbadi makhoina hana leiramba yum masida matam khara leirunabagidamakta lakribani adubu makhoina chatkhra matung yum mase yamna kuina thadoklamle chawrakna sahi nipan muki mayada thadoklamlabani maduki matungda yum masida amu halaktuna makhoi matam khargi oina leiribani asumna tawduna hojik yum masida makhoina hek changsillakpaga yum adugi manungda makhoina karino khara thongma thakpa tawduna charnaba honari ayuki matamga oibaga mafam mado pungan ngali yum adugi akoibado hanana makhoina mi thaduna sengtok khallabanina phungko kokli Dhirendi mi khara unagataba lei aduga makhoigi yum sagatliba adudasu kari kamdore kadai phawba khumang chawsingadoribano kayam kuina changadoribano amadi kadai ligina kadai phawba tawgadoribano amadi makhoina porakataba polam charam singaduna kadai waida thamgadoribano haibadu makhoidi amata khanglaroi ai yaujabadi aduna ai chattaba yaroi haiduna Dhirendi chatkhre yum aduta nurai amadi thuthoiba makhoyani khaktamak lehauribani asumna tawduna haujikti Nurai amati thoithoibana yum aduda leina makhoisu kari tawsi haibadu khangdabarina Nurai di mobile phone metuna leiri thoithoibana mahaki manakta sanari thothoiba chatpa kaba ngamlakpada ngairiba angang nipa macha amani Nurai na mobile phone asum jenglingai thothoibana sanapot khara puthokuna adumak sanadon leiri phamung aduta asumna leiringai matam aduta thoithoibado karino mu ubugum jaga amada munna yengdun leiri aduga sanapot adusu kanagumba amada piri tawribadu nurai ubunati mahakti mobile phone aduta nungairaba film ama yengmana maram moraga thuthoibana tawribado karimata ubunati adubu thuthoibana piriba pot ado kanagumba amana lawduna singbagi mawongda thoithoiba amadi makhoyani yamna kanna lakna phana munari Adamna torokpaduda thuthoibana yamna kanna kaplaga mamada changsilai mamana kaidorage haidun nuraina onthorokpadadi thoithoibana hojik pairamba lakna phana tawkiba pot ado nuraina hek onthorokpaga makhada puplauna tarai nurai thoina khanjalluti mahakti uhoudabanina matamado thuthoibana kaplaga mahaki pot ado kanagumba amana munkhre haiduna pedrong ngangduna tamni nganglibado kari haribano haibadi khangti khar di khangi magi poto amina munkhre hairibani aduda karano haidni yengthuklubadadi kanasu leiti matambaruda nuraina thoithoibada kanana no ne isagi ponmuli baduwa ha kanana no adumna harakpata thoithoibana tu haiduna khutombi thilli mahana khutombi thilli maikai adudadi kanasu leibadi udi nuraina karaidana ne mana thilli basibo siro haiduna kangkhal ki chaikhok amadi kangkhal dagi haithraklipa kangkhal ki machet khradsu thinduna yengdi adubu thuthoibana natti sitaleire haiduna kudomido adumak thilli tu haiduna Nuraina phare se haiduna angang wakhalni khaluduna mahakna thoina hena khandaludi mahakti mahana hauji yengniba film aduda adumak pungning changduna leiribani masidagidi thoithoibado sanaput adu pairaga mamage manak nakna amuk sanakhri masidagidi thoithoiba karisu hairakkhidrei Nuraisu mahaki film ado yaman nungani jengdun leiri asumna leiringai tanja adumakada
ꯌꯨꯝ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯀꯣꯏꯔꯣꯛ ꯂꯥꯎꯅ ꯇꯥꯁꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯅꯨꯔꯩ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯥꯏꯐꯦꯠꯇꯪꯗꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠꯇꯪꯗꯤ ꯌꯦꯡꯊꯣꯛꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯔꯩ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯃꯍꯥꯛ ꯐꯤꯂꯝ ꯑꯗꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯙꯤꯔꯦꯟꯗꯣ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ, ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯙꯤꯔꯦꯟ ꯍꯜꯂꯛꯄꯗꯨꯗ ꯅꯨꯔꯩ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯊꯣꯏꯊꯣꯏꯕꯕꯨ ꯄꯝꯈꯠꯂꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯔꯤ꯫ ꯏꯆꯥ ꯊꯣꯏꯊꯣꯏꯕꯗꯤ ꯍꯌꯦꯡ ꯆꯥꯎꯔꯒ ꯏꯄꯥꯅ ꯁꯣꯏꯗꯅ ꯑꯐꯥꯎꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯅꯨꯔꯩꯁꯨ ꯃꯗꯨꯗ ꯅꯣꯛꯇꯨꯅ ꯑꯣꯏꯍꯟꯁꯤ ꯍꯥꯏꯗꯨꯅ ꯙꯤꯔꯦꯟꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡꯗꯣ ꯃꯍꯥꯛ ꯀꯟꯅ ꯂꯧꯊꯣꯛꯄ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ "ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯌꯨꯝꯗꯨꯕꯨ ꯁꯥꯕ ꯍꯧꯔꯕ꯭ꯔꯣ?" "ꯍꯧꯔꯦ꯫ ꯃꯤꯁꯇ꯭ꯔꯤ ꯂꯥꯛꯇꯅ ꯃꯈꯣꯏꯒꯤꯁꯨ ꯀꯩꯅꯣ ꯇꯧꯕ ꯍꯧꯔꯦ, ꯀꯣꯅꯤꯌꯥ ꯇꯧꯕ ꯍꯧꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯦꯞꯇꯦꯟ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯀꯔꯤꯅꯣ ꯈꯨꯖꯤ ꯀꯣꯟꯕ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯌꯥꯝ ꯍꯩ꯫ ꯃꯗꯨ ꯇꯧꯔꯒ ꯃꯊꯪ ꯍꯩꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯊꯕꯛꯇꯨ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯦ, ꯈꯔꯗꯤ ꯀꯨꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯋꯥꯠꯄ ꯑꯝꯇꯪ ꯂꯩꯔꯛꯄꯗ ꯍꯥꯏꯔꯛꯎ, ꯁꯨꯡꯋꯥꯠ ꯋꯥꯠꯇꯅ ꯊꯕꯛꯁꯤ ꯒꯔ ꯁꯨꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯨꯔꯩ ꯑꯃꯗꯤ ꯙꯤꯔꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯅꯨꯔꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯗꯣ ꯅꯨꯔꯩꯅ ꯁꯥꯎꯍꯨꯝ ꯐꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯗꯗꯤ ꯂꯩꯔꯝꯗꯦ꯫ ꯙꯤꯔꯦꯟꯗꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯄꯣꯠ ꯑꯃ ꯃꯨꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯗꯨꯅ ꯃꯄꯥ ꯃꯆꯥ ꯂꯪꯉꯗꯨꯅ ꯂꯩꯕꯅ ꯅꯨꯔꯩꯒꯤ ꯃꯇꯨꯡꯗ ꯀꯅꯥ ꯆꯠꯈꯤ ꯍꯥꯏꯕ ꯎꯕꯖꯥꯠ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ "ꯀꯅꯥꯅꯣꯅꯦ ꯇꯨꯡꯗ ꯍꯧꯖꯤꯛꯇ ꯋꯪ ꯂꯥꯎꯅ ꯆꯠꯈꯤꯕꯗꯨꯕꯣ? ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄ ꯑꯣꯏꯔꯣꯏꯗ꯭ꯔꯅꯦ?" ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯅꯨꯔꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯌꯨꯝꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯔꯕꯗꯤ ꯐꯅꯤ, ꯑꯩꯗꯤ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ" ꯍꯥꯏꯔꯤ꯫ ꯙꯤꯔꯦꯟꯅ "ꯍꯣꯏꯗ ꯀꯌꯥꯃꯨꯛ ꯀꯨꯏꯔꯨꯅꯦꯒꯦꯅꯦ, ꯖꯔ ꯃꯥꯏ ꯂꯣꯏꯁꯤꯜꯂꯛꯖꯔꯛꯆꯅꯤꯗ꯫ ꯃꯈꯥꯒꯤ ꯁꯔꯨꯛꯇꯨꯕꯨ ꯂꯣꯏꯔꯕꯗꯤ ꯃꯊꯛꯇꯨꯗꯤ ꯇꯞꯅ ꯑꯃꯨꯛ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯈꯥꯒꯤ ꯁꯔꯨꯛꯇꯣ ꯂꯩꯕ ꯍꯦꯛ ꯌꯥꯕꯒ ꯑꯗꯨꯃꯛ ꯆꯪꯂꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡ ꯊꯥꯛꯅꯅꯕ ꯇꯧꯈ꯭ꯔꯦ꯫ ꯅꯨꯔꯩꯅ ꯌꯥꯝꯅ ꯀꯟꯅ ꯆꯥꯛꯁꯪꯗ ꯊꯣꯡ ꯊꯥꯛꯄ ꯇꯧꯔꯤ, ꯑꯗꯨꯒ ꯊꯣꯏꯊꯣꯏꯕ ꯑꯃꯗꯤ ꯙꯤꯔꯦꯟꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯍꯤꯡꯁꯥꯞ ꯈꯔ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯐꯤꯡ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯃ ꯂꯥꯛꯄ ꯃꯇꯝꯗ ꯀꯥ ꯑꯃꯒꯤ ꯃꯌꯥ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯃꯍꯥꯛ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯔꯣꯟ ꯀꯌꯥ ꯑꯃꯁꯨ ꯂꯣꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤ, ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯁꯥꯟꯅꯕꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯁꯥꯟꯅꯄꯣꯠꯁꯤꯡꯗꯣ ꯑꯃꯨꯛ ꯂꯪꯊꯣꯛꯏ, ꯑꯃꯨꯛ ꯈꯨꯟꯖꯟ, ꯑꯃꯗ ꯑꯃꯨꯛ ꯄꯤ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯙꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯊꯣꯏꯊꯣꯏꯕꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯕꯂꯞ ꯑꯗꯣ ꯌꯥꯝꯅ ꯊꯣꯏꯅ ꯉꯥꯟꯕ ꯅꯠꯇꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯔꯗꯥ ꯊꯥꯗꯕꯅꯤꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯂꯩ ꯍꯥꯏꯕꯁꯦ ꯊꯣꯏꯗꯣꯛꯅ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯙꯤꯔꯦꯟ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯤ, ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯑꯗꯨꯁꯨ ꯃꯣꯕꯥꯏꯜ ꯐꯣꯟ ꯃꯦꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯨꯔꯩꯅ ꯂꯩꯔꯤꯕ ꯆꯥꯛꯈꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯙꯤꯔꯦꯟꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯇꯧꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯐꯤꯜꯇꯔꯗꯒꯤ ꯌꯥꯔꯒ ꯊꯛꯂꯤꯉꯩ ꯙꯤꯔꯦꯟꯅ "ꯑꯉꯥꯡꯗꯤ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯂꯦꯅ ꯆꯠꯈꯤꯕꯅꯤꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯔꯩꯅ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯉꯥꯡꯗꯤ ꯁꯤꯗ ꯂꯥꯛꯁꯨ ꯂꯥꯛꯇꯅ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯙꯤꯔꯦꯟ ꯏꯁꯤꯡ ꯊꯛꯂꯝꯕꯗꯒꯤ ꯍꯥꯔꯦ, ꯑꯗꯨꯒ "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯉꯥꯡꯗꯣ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ, ꯅꯨꯔꯩꯅꯁꯨ ꯂꯥꯛꯇꯦ ꯍꯥꯏꯔꯤ." ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯊꯣꯏꯊꯣꯏꯕꯕꯨ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯏꯊꯣꯏꯕ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯤꯔꯛꯄꯗ ꯊꯣꯏꯊꯣꯏꯕꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯪꯈꯤꯕ ꯀꯥ ꯑꯗꯨꯃꯛꯀꯗ ꯁꯥꯟꯅꯔꯒ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯙꯤꯔꯦꯟꯅ "ꯏꯍꯦ, ꯃꯥꯗꯤ ꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯦꯗꯅ꯫ ꯍꯩ ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯀꯔꯤꯅꯣ ꯅꯪꯅ ꯁꯤꯗ ꯁꯥꯟꯅꯔꯝꯃꯤꯁꯤꯕꯣ? ꯂꯥ ꯄꯄꯥꯒ ꯆꯠꯂꯁꯤꯂꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ "ꯃꯥꯒ ꯁꯥꯟꯅꯔꯝꯂꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨ ꯙꯤꯔꯦꯟꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯆꯦꯡꯊꯣꯛꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ, ꯑꯗꯨꯕꯨ ꯊꯣꯏꯊꯣꯏꯕꯅꯗꯤ "ꯃꯥꯒꯅꯦ" ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯔꯩꯅꯁꯨ ꯙꯤꯔꯦꯟꯗ ꯉꯁꯥꯏꯁꯨ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯁꯥꯟꯅꯔꯤꯉꯩꯗ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠꯇꯣ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏ꯫ ꯀꯅꯥꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯇꯨ ꯍꯥꯏꯗꯨꯅ ꯑꯍꯥꯡꯕꯗ ꯊꯤꯜꯂꯤ꯫ ꯑꯉꯥꯡꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯙꯤꯔꯦꯟꯅ "ꯍꯦꯔꯥ, ꯑꯉꯥꯡ ꯍꯥꯏꯁꯤ ꯁꯤ ꯉꯥꯛꯇꯅꯤ, ꯃꯇꯣꯝꯇ ꯁꯥꯟꯅꯕꯁꯤꯗꯤ ꯃꯣꯏꯒꯤ ꯍꯦꯕꯤꯠꯅꯤꯗꯅ, ꯂꯥꯎ." ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯊꯣꯏꯕꯕꯨ ꯙꯤꯔꯦꯟꯅ ꯄꯝꯈꯠꯂꯤ, ꯑꯗꯨꯒ
ꯀꯥ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯄꯥꯏꯔꯤꯕ ꯁꯥꯟꯅꯄꯣꯠ ꯑꯃ ꯁꯦ ꯍꯥꯏꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯂꯪꯊꯣꯛꯂꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ "ꯍꯦ, ꯀꯩꯅꯣ ꯁꯤꯕꯣ ꯀꯥꯏꯕ ꯇꯥꯔꯦꯅꯦ" ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯧꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯙꯤꯔꯦꯟ ꯑꯃꯗꯤ ꯅꯨꯔꯩ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯙꯤꯔꯦꯟꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯕꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ꯫ ꯅꯨꯔꯩꯅ ꯆꯥꯛꯁꯪꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤ꯫ ꯅꯨꯔꯩꯅ "ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ, ꯆꯥꯅꯅꯕ ꯇꯧꯁꯤ" ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯅꯔꯕ ꯃꯇꯨꯡ ꯇꯨꯝꯊꯅꯈ꯭ꯔꯤ꯫ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯊꯣꯏꯊꯣꯏꯕ ꯇꯨꯝꯂꯝꯕꯗꯒꯤ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯅꯤꯡꯒꯥꯡ ꯐꯝꯂꯒ ꯌꯥꯝꯅ ꯀꯟꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯊꯣꯏꯕꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯑꯗꯨꯃꯛ ꯇꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯔꯩ ꯑꯃꯗꯤ ꯙꯤꯔꯦꯟ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯍꯥꯛꯁꯨ ꯁꯥꯟꯅꯕ ꯋꯥꯔꯒ ꯃꯔꯥꯏ ꯇꯨꯝꯖꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯊꯣꯏꯊꯣꯏꯕ ꯃꯍꯧꯁꯥꯒꯨꯝ ꯃꯍꯥꯛ ꯐꯝꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯝꯗꯨꯅ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯍꯥꯛ ꯀꯥꯡꯊꯣꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯔꯩ ꯑꯃꯗꯤ ꯙꯤꯔꯦꯟꯅ ꯃꯗꯨ ꯈꯪꯍꯧꯗ꯭ꯔꯕꯅꯤ꯫ ꯊꯣꯏꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯐꯃꯨꯡ ꯑꯗꯨꯒꯤ ꯐꯝꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯕꯒꯨꯝ ꯃꯍꯥꯛ ꯍꯧꯒꯠꯂꯒ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯅꯔꯤꯉꯩꯗ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯒꯤ ꯂꯨꯈꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯕꯗꯒꯤ ꯊꯣꯏꯊꯣꯏꯕꯗꯣ ꯀꯞꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯊꯣꯏꯕꯅ ꯀꯞꯄꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯙꯤꯔꯦꯟ ꯑꯃꯗꯤ ꯅꯨꯔꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ "ꯑꯉꯥꯡ ꯂꯩꯔꯝꯗ꯭ꯔꯦ, ꯑꯉꯥꯡꯗꯤ ꯑꯁꯣꯝꯗ ꯀꯞꯄꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯥꯎꯅꯔꯒ ꯊꯣꯏꯊꯣꯏꯕꯅ ꯀꯞꯂꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯦꯜꯂꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯙꯤꯔꯦꯟ ꯑꯃꯗꯤ ꯅꯨꯔꯩ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯊꯣꯏꯊꯣꯏꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ "ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯨ" ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯕꯨ ꯄꯝꯈꯠꯇꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯃꯣꯏꯅ ꯐꯨꯔꯤꯕꯗꯃꯛ ꯍꯥꯏ꯫ ꯑꯗꯨꯒ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯑꯍꯥꯡꯕ ꯑꯗꯨꯗ ꯊꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ "ꯑꯉꯥꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯥꯜꯂꯤ, ꯌꯨꯝ ꯑꯁꯤꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯙꯤꯔꯦꯟꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ "ꯑꯉꯥꯡꯁꯦ ꯃꯇꯣꯝꯇ ꯊꯥꯗꯣꯛꯀꯅꯨ, ꯗꯣꯛꯇꯔ ꯑꯃꯗ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤ, ꯃꯥꯒꯤꯁꯤꯕꯨ ꯍꯦꯂꯨꯁꯤꯅꯦꯁꯟ ꯇꯧꯔꯕ ꯖꯥꯠꯂꯥ?" ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯕ ꯃꯇꯨꯡꯗ ꯙꯤꯔꯦꯟꯅ ꯊꯣꯏꯊꯣꯏꯕꯕꯨ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯆꯩꯔꯤ꯫ ꯅꯨꯔꯩꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥ ꯑꯃꯠꯇꯗꯤ ꯎꯈꯤꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯙꯤꯔꯦꯟ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯔꯣꯝꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯐꯦꯠ ꯎꯍꯧꯕꯗꯒꯤ ꯇꯨꯡ ꯍꯟꯗꯨꯅ ꯁꯠ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯤ, "ꯀꯔꯤꯅꯣ, ꯄꯔꯗꯥ ꯃꯔꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯇ? ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯌꯨꯝꯁꯦ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯥꯜꯂꯤ." ꯑꯗꯨꯝꯅ ꯈꯜꯂꯒ ꯙꯤꯔꯦꯟꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯙꯤꯔꯦꯟ ꯑꯃꯗꯤ ꯅꯨꯔꯩ ꯊꯣꯏꯊꯣꯏꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯍꯤꯞꯅꯅꯕ ꯍꯣꯠꯅꯩ꯫ ꯊꯣꯏꯊꯣꯏꯕꯗꯤ ꯍꯧꯖꯤꯛꯁꯨ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ "ꯑꯉꯥꯡꯁꯦ ꯀꯗꯥꯏꯗ ꯁꯣꯛꯄꯅꯣ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯪꯒꯜꯂꯣꯝꯗ ꯌꯦꯡꯂꯨꯕꯗꯗꯤ ꯈꯨꯁꯥ ꯃꯔꯝ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯈꯨꯁꯥ ꯃꯔꯝ ꯑꯃ ꯉꯥꯡꯁꯪ ꯉꯥꯡꯅ ꯇꯥꯔꯝꯂꯤꯕꯗꯨ ꯑꯉꯥꯡ ꯑꯃꯒꯤ ꯈꯨꯁꯥ ꯃꯔꯝꯅꯤ꯫ ꯃꯗꯨ ꯎꯕꯗ ꯙꯤꯔꯦꯟꯅ "ꯑꯦ, ꯁꯤꯗꯤ ꯀꯅꯥꯅ ꯐꯨꯔꯤꯕ? ꯅꯪꯅ ꯐꯨꯕ ꯑꯣꯏꯔꯕꯁꯨ ꯈꯨꯄꯥꯛꯀꯤ ꯃꯔꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯅꯠꯇꯦ, ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯅꯠꯇꯦ, ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣꯅꯦ ꯁꯤꯕꯨ ꯃꯃꯥ?" ꯃꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯨꯔꯩꯗꯤ ꯍꯦꯟꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯏꯆꯥꯅꯨꯄꯥꯁꯦ ꯀꯔꯝ ꯊꯣꯛꯂꯒꯕꯅꯣ ꯈꯪꯗꯦ, ꯌꯥꯝꯅ ꯊꯨꯅ ꯃꯥꯏꯕ ꯑꯃꯗ ꯑꯣꯏꯅ ꯌꯦꯡꯊꯣꯛꯂꯁꯤ ꯍꯥꯏꯔꯤ꯫ ꯙꯤꯔꯦꯟꯅ "ꯍꯣꯏꯗ, ꯃꯥꯏꯕ ꯑꯃꯗ ꯌꯦꯡꯊꯣꯛꯂꯁꯤ, ꯅꯪꯅꯁꯨ ꯑꯉꯥꯡꯁꯦ ꯁꯦꯟꯅꯕ ꯈꯔ ꯋꯥꯠꯂꯤ." ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯃꯔꯩ ꯇꯧꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯙꯤꯔꯦꯟ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯔꯣꯝꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯎꯈꯤꯕ ꯄꯔꯗꯥ ꯃꯔꯣꯝꯗ ꯃꯤ ꯑꯃ ꯂꯦꯞꯄꯒꯤ ꯁꯛꯇꯝ ꯎꯈꯤꯕꯗꯣ ꯙꯤꯔꯦꯟꯗ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ "ꯑꯁ ꯌꯥꯔꯦꯁꯦ, ꯀꯤꯕꯨ ꯀꯤꯔꯗꯤꯅꯦ ꯂꯥꯏꯒꯤ ꯂꯥꯏ ꯉꯥꯛꯇꯅꯤ, ꯆꯨꯔꯣꯠ ꯍꯥꯕꯨꯡꯅ ꯂꯥꯏ ꯁꯥꯏ ꯍꯥꯏꯅꯔꯤꯕꯅꯤ, ꯌꯥꯔꯦꯁꯦ, ꯇꯨꯝꯅꯕ ꯇꯧꯔꯣ, ꯑꯉꯥꯡꯁꯤ ꯌꯥꯝꯅ ꯅꯥꯔꯝꯂꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯊꯣꯏꯕꯕꯨ ꯅꯨꯔꯩꯅ ꯊꯦꯝꯂꯤ꯫ ꯑꯗꯨꯝꯅ ꯊꯦꯝꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯙꯤꯔꯦꯟ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯆꯠꯇꯕ ꯌꯥꯗꯦ꯫ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯁꯥꯔꯤꯕ ꯑꯗꯣꯝꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯆꯪꯂꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯕꯤꯌꯨ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯆꯥꯛꯆꯥ ꯇꯣꯛꯂꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯜꯂꯗꯨꯅ ꯅꯨꯔꯩ ꯌꯨꯝ ꯑꯗꯨꯗ ꯑꯁꯨꯝ ꯂꯩꯁꯤꯟꯕꯁꯨ ꯇꯜꯂꯗꯨꯅ ꯃꯍꯥꯛꯀꯤ
ꯃꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕꯕꯨ ꯄꯨꯗꯨꯅ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯒ ꯀꯔꯤ ꯂꯩꯕꯅꯣ ꯈꯟꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯂꯩꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔ ꯊꯦꯡꯅꯩ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯔꯩꯗ ꯅꯪꯕꯨ ꯅꯨꯔꯩ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯨꯔꯩꯅꯁꯨ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯅꯨꯔꯩꯅ ꯄꯨꯔꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯕꯗꯒꯤ ꯑꯗꯨꯗꯤ ꯂꯝꯕꯤ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯉꯔꯥꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯄꯥꯎ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯃꯗꯨ ꯇꯥꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯨꯔꯩ ꯅꯪꯕꯨ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯃꯠꯇ ꯊꯤꯗꯣꯛꯇꯕꯤꯗ ꯂꯩꯔꯝ ꯇꯤꯜꯂꯝ ꯑꯃꯠꯇ ꯌꯦꯡꯗꯕꯤꯗ ꯅꯈꯣꯏꯕꯨ ꯍꯦꯛꯇꯃꯛ ꯆꯪꯁꯤꯜꯂꯒ ꯂꯩꯔꯤꯕ꯭ꯔꯥꯅꯦ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤ ꯂꯩꯔꯝꯗꯥꯏꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒ ꯑꯃꯠꯇ ꯌꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕ ꯅꯈꯣꯏꯕꯣ ꯑꯁ ꯏꯅꯦ ꯌꯦꯡꯗꯤꯌꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯁ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯅꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯂꯥꯏ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯐꯥꯔꯒ ꯐꯨꯈꯤꯕ ꯂꯩ ꯑꯃꯥꯏꯕꯗꯣ ꯈꯨꯟꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯇꯥꯟꯊꯣꯛꯈꯤꯕ ꯀꯨꯏꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯤꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯌꯨꯝꯗꯨꯗ ꯅꯈꯣꯏꯅ ꯑꯃꯨꯛ ꯂꯩꯁꯜꯂꯤꯕ ꯑꯁ ꯁꯣꯏꯗ꯭ꯔꯦ ꯅꯣꯏꯅꯦ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯀꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯔꯩꯗꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯤꯒꯤ ꯌꯨꯝꯗꯕꯨ ꯂꯥꯏ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯕꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗ ꯀꯤꯔꯕ ꯀꯌꯥꯅꯤ ꯃꯍꯥꯛꯅ ꯐꯨꯝꯂꯝꯂꯤꯕ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯅꯨꯔꯩꯗꯤ ꯍꯦꯟꯅ ꯀꯤꯔꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯆꯪꯁꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯐꯥꯎꯗ ꯃꯍꯥꯛ ꯀꯤꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯔꯩ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯌꯧꯔꯛꯄꯅ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯔꯁꯨ ꯆꯥꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕꯗꯣ ꯀꯤꯔꯕꯅꯤ ꯇꯜꯂꯕꯅꯤ ꯅꯨꯔꯩꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯇꯞꯅ ꯆꯠꯍꯜꯂꯤ ꯊꯣꯏꯊꯣꯏꯕꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯇꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯅꯣꯛꯏ ꯅꯨꯔꯩꯅ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯅꯨꯔꯩꯅ ꯊꯣꯏꯊꯣꯏꯕꯕꯨ ꯄꯝꯈꯠꯂꯒ ꯇꯨꯡꯗ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤꯕꯁꯦ ꯃꯔꯣꯟ ꯁꯨꯅ ꯈꯨꯝꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ ꯀꯗꯥꯏꯗꯒꯤ ꯅꯃꯥꯟꯅꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯃꯈꯨꯠꯇꯣ ꯇꯤꯡꯊꯣꯛꯇꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯕꯒꯤ ꯃꯑꯣꯡ ꯇꯧꯏ ꯑꯗꯨꯕꯨ ꯅꯨꯔꯩꯅ ꯃꯈꯨꯠ ꯑꯗꯣ ꯇꯥꯞ ꯐꯥꯖꯤꯟꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯇꯧꯍꯩꯗꯦꯀꯣ ꯑꯁꯤꯗꯤꯅꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯍꯧꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯔꯩ ꯀꯤꯅ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯥꯎꯅ ꯉꯥꯁꯜꯂꯤ ꯑꯗꯨꯝꯅ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯉꯥꯁꯟꯈꯤꯕꯒ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯣꯝ ꯂꯥꯎꯅ ꯌꯩꯁꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯅꯨꯔꯩ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯕꯨ ꯆꯩꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯣ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯈꯖꯤꯛꯇꯪ ꯀꯥꯊꯣꯛꯂꯒ ꯃꯄꯥꯟꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯅꯨꯔꯩ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯍꯥꯏꯕꯗꯤ ꯂꯩꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯄꯔꯞ ꯂꯥꯛꯇꯨꯅ ꯊꯣꯏꯊꯣꯏꯕꯕꯨ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯗ ꯇꯞꯅ ꯍꯪꯉꯤ ꯅꯍꯥꯛꯅ ꯎꯔꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯃꯥ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ ꯃꯥꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯃꯤ ꯉꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯊꯣꯏꯊꯣꯏꯕꯗꯤ ꯃꯃꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ ꯃꯍꯥꯛ ꯃꯁꯝꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯣ ꯍꯥꯏꯐꯦꯠꯇꯤ ꯇꯥꯛꯂꯤ ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯤ ꯑꯗꯣ ꯃꯃꯤꯠ ꯂꯥꯎꯏ ꯑꯗꯨꯒ ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯡꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯤꯛꯏ ꯍꯥꯏꯕꯁꯤꯃꯗꯤ ꯅꯨꯔꯩꯅ ꯊꯣꯏꯊꯣꯏꯕꯅ ꯇꯞꯂꯤ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨꯗꯒꯤ ꯈꯪꯂꯤ ꯃꯗꯨ ꯈꯪꯕꯗ ꯅꯨꯔꯩꯅ ꯋꯥꯈꯜꯅ ꯁꯥꯒꯠꯄꯗ ꯇꯁꯦꯡꯅ ꯃꯗꯣ ꯕꯨꯠ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯤ ꯃꯗꯨ ꯈꯪꯕꯗ ꯅꯨꯔꯩ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯨꯠꯅꯁꯨ ꯑꯍꯥꯡꯕꯗꯨꯗ ꯀꯣꯏꯍꯥꯏ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯎꯔꯒ ꯊꯣꯏꯊꯣꯏꯕꯗꯤ ꯍꯧꯅ ꯅꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ ꯊꯣꯏꯊꯣꯏꯕꯗ ꯀꯔꯤꯒꯤ ꯅꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯊꯣꯏꯊꯣꯏꯕꯅ ꯍꯩꯇ ꯀꯔꯤꯅꯣ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯉꯥꯡꯂꯒ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯃꯥꯗꯤ ꯑꯁꯨꯝꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤ ꯅꯨꯔꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯅꯨꯔꯩ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯐꯠ ꯊꯥꯡꯒꯠꯂꯒ ꯊꯣꯏꯊꯣꯏꯕꯕꯨ ꯀꯣꯟꯁꯤꯜꯂꯒ ꯅꯪ ꯃꯥꯒ ꯁꯥꯟꯅꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯗꯨꯅ
ꯊꯣꯏꯊꯣꯏꯕꯗ ꯃꯃꯥꯅ ꯉꯥꯡꯂꯤ ꯊꯣꯏꯊꯣꯏꯕꯁꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯑꯉꯥꯡꯅꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯞꯂꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯔꯛꯂꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ ꯀꯤꯒꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯨꯝ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯔꯩ ꯌꯨꯝ ꯑꯗꯨꯕꯨ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃꯕꯨ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯄꯥꯝꯗ ꯆꯠꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯗꯤꯔꯦꯟꯗ ꯍꯥꯟꯅ ꯍꯥꯏꯗꯕꯗꯤ ꯌꯥꯔꯣꯏ ꯗꯤꯔꯦꯟꯒꯤ ꯋꯥ ꯑꯃꯇꯪ ꯇꯥꯈꯤꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤꯕꯅꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯨꯔꯩꯅ ꯀꯅꯥꯅꯣꯅꯤ ꯀꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄ ꯅꯠꯇꯕ꯭ꯔꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗꯅꯤ ꯑꯣꯏꯔꯣꯏꯗ ꯑꯁꯨꯝꯅ ꯅꯨꯔꯩꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯆꯥꯛꯁꯪꯂꯣꯝꯗ ꯒ꯭ꯂꯥꯁ ꯃꯈꯥꯗ ꯇꯥꯈꯤꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯨꯔꯩ ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯣꯏꯊꯣꯏꯕ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯊꯣꯏꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯅꯨꯔꯩꯅ ꯏꯆꯥ ꯊꯣꯏꯕ ꯍꯥꯏꯗꯨꯅ ꯀꯧꯔꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯄꯗꯗꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯗꯤ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯍꯩꯗꯣꯛꯂꯒ ꯋꯥꯏ ꯇꯩꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯨꯔꯩ ꯆꯦꯟꯁꯤꯜꯂꯛꯂꯒ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯃꯥꯅ ꯇꯧ ꯍꯥꯏꯅꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯍꯥꯏꯔꯤ ꯅꯨꯔꯩꯅ ꯃꯥ ꯍꯥꯏꯕꯨ ꯀꯅꯥꯅꯣ ꯃꯥ ꯀꯧꯕ ꯑꯝꯇ ꯂꯩꯇꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯔꯝꯂꯒ ꯅꯨꯔꯩꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯕ ꯑꯗꯨꯋꯥꯏꯗ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯀꯣꯏꯍꯥꯏ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯂꯩꯇꯕꯗꯨꯝꯅ ꯏꯍꯥꯡ ꯍꯥꯡꯉꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯊꯣꯏꯕꯗꯤ ꯀꯤꯃꯟꯈꯤꯕꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯤ ꯑꯗꯨꯝꯅ ꯊꯣꯏꯊꯣꯏꯕꯅ ꯀꯞꯂꯛꯄꯗꯨꯗ ꯅꯨꯔꯩ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯅꯨꯔꯩꯅ ꯆꯦꯟꯁꯤꯜꯂꯨꯕꯗ ꯊꯣꯏꯊꯣꯏꯕꯗꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯃꯍꯥꯛꯇꯤ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯅꯨꯔꯩꯅ ꯇꯥꯞ ꯀꯣꯟꯁꯤꯟꯗꯨꯅ ꯐꯥꯔꯒ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯊꯣꯏꯕꯒꯤ ꯃꯈꯨꯠ ꯃꯁꯥ ꯃꯣꯠꯂꯤꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯍꯥꯝꯗꯣꯛꯄꯤꯔꯤ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯄꯨꯊꯣꯔꯛꯇꯨꯅ ꯃꯁꯥꯗꯣ ꯏꯔꯨꯖ ꯃꯥꯏꯊꯖꯕꯤꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯈꯠꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯒꯨꯝ ꯊꯥꯡ ꯑꯗꯣ ꯃꯥꯂꯪꯗ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ ꯅꯨꯔꯩꯅ ꯇꯨꯡꯗ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯁꯠ ꯂꯩꯊꯣꯛꯂꯨꯕꯗ ꯊꯥꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯃꯛꯀꯗ ꯀꯨꯗ꯭ꯔꯣꯛ ꯂꯥꯎꯅ ꯇꯥꯁꯤꯟꯈꯤ ꯃꯗꯨ ꯎꯕꯗ ꯅꯨꯔꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯃꯥ ꯀꯩꯅꯣ ꯁꯤꯗꯤ ꯊꯥꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯂꯪꯉꯛꯂꯤꯕ ꯆꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯛꯄꯗ ꯊꯣꯏꯊꯣꯏꯕꯅ ꯇꯨ ꯃꯥꯅꯅꯤ ꯍꯥꯏꯔꯤ ꯅꯨꯔꯩ ꯏꯄꯥ ꯄꯥꯈꯠꯅ ꯊꯥꯡ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯂꯧꯁꯤꯜꯂꯒ ꯈꯣꯡꯄꯥꯛꯅ ꯅꯦꯠꯁꯤꯟꯗꯨꯅ ꯊꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯏꯊꯣꯏꯕꯕꯨ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯊꯥꯡ ꯑꯗꯣ ꯄꯥꯏꯁꯤꯜꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯍꯥꯏꯕꯗꯤ ꯆꯥꯛꯁꯪꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯊꯅꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯅꯨꯔꯩꯅ ꯊꯣꯏꯊꯣꯏꯕꯒꯤ ꯆꯣꯠꯂꯤꯕ ꯃꯁꯥꯗꯣ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯗꯤꯔꯦꯟꯁꯨ ꯍꯜꯂꯛꯂꯤ ꯗꯤꯔꯦꯟ ꯍꯜꯂꯛꯄ ꯑꯗꯨꯗ ꯏꯃꯨꯡꯒ ꯀꯥꯟꯁꯤꯜꯂꯛꯇ꯭ꯔꯤ ꯗꯤꯔꯦꯟꯕꯨ ꯅꯨꯔꯩꯅ ꯀꯟꯅ ꯀꯧꯔꯒ ꯌꯨꯝ ꯑꯁꯦ ꯌꯥꯝꯅ ꯇꯝꯅꯔꯦ ꯑꯩ ꯂꯩꯕ ꯉꯝꯂꯔꯣꯏ ꯊꯥꯡꯁꯨ ꯄꯥꯏꯔꯛꯂꯒ ꯑꯩꯉꯣꯟꯗ ꯊꯤꯡꯒꯦ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯉꯥꯎꯕꯤꯒꯨꯝ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯇꯝꯂꯤ ꯃꯗꯨ ꯇꯥꯕꯗ ꯗꯤꯔꯦꯟꯅ ꯑꯩꯁꯤ ꯑꯣꯐꯤꯁꯇꯒꯤꯅꯦ ꯌꯥꯝꯅ ꯇꯦꯟꯁꯟ ꯂꯩꯅ ꯂꯥꯛꯂꯤꯕ ꯖꯥꯠꯅꯤꯀꯣ ꯉꯥꯏꯍꯥꯛꯀ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯗꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯌꯨꯝꯖꯥꯎꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯍꯦꯛ ꯐꯝꯊꯈꯤꯕꯒ ꯅꯨꯔꯩ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯔꯦꯟꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯀꯥꯃꯟꯒ ꯆꯦꯟꯁꯤꯜꯂꯨꯕꯗꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯈꯤ ꯑꯁꯨꯝꯅ ꯗꯤꯔꯦꯟꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯅꯨꯔꯩ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕꯗꯣ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯃꯌꯥꯝ ꯑꯃ ꯇꯩꯔꯒ ꯀꯥꯡꯈꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯗꯤꯔꯦꯟꯒꯤ ꯅꯨꯄꯤ ꯅꯨꯔꯩꯅ ꯀꯟꯅ ꯂꯥꯎꯕ ꯑꯣꯏꯔꯝꯂꯤ इहिंग नाहिंग मयाम अमा तैबदुदा दिरेनसु इपा पाखतना कैदौरे इबुंगो हाइदुना थुइथुइबगे मनाक्ते थेंसली नुरैदी ममित मना चोंखतुना तुमिन्ना जेंगलगा लेरी मधु उबदा दिरेना हाय कैदौरे हा कैदौरोगे बनंगो अदुमना हांगलकपदा नुरैना महान उजि उखिबसिंग अदो लोइनमक वारि लिदुना खंगहली महाकी मचानुपा से फमुंगदा महांगना थनबनी अदुबु खंगहौदना चोंथरकलगा कांखबसिगी मनुंगदा चंखी अना कईदौरबनो हाइदुना पाक्थरगा महाकु कांखदगी चिंथोके हाइदुना तौरुबददी कांख अदुगी मनुंगदा महाकी मचानुपागा लोइनना मुसिन मुबा ममितना इलंग लंगबा अमा फमिन्नरगा नोंथरगा लेरमी हाइदुना वारी तमी मदु उरुबदगी महा कन्ना लाउखिबनी अदुगदी महाकी मचानुपा थुइथुइबसे
mayada amati mapai mamita ihing na hing mayam ama tairaga kang khadagi throkliba sini haiduna tami wafam madu tabada direna karihuni hariswa ha nang hari dubu karino ai bungo nang kang khajita kari charoribno asumna hairaga direna sat paktaduna yingi adubu mahangna adumna paktruba adudi kana su leiramdi matam madu direna ai nangi wakhalna warini kang khasitadi kana su leitina as kamai ledino tamon lakpada sumrayadi madi kai waduriba ai madu sum uhalaga kihanbagi wani aina haibase tamon thaditi se karino ba thadabagi ngakna tira farese aine amai baba yingthuklasi as amai ba yingthoke haraga ngasi jo office li natraba yumse amai baba ne lai sanarami haibagi ingonda mine help leirabani kari lai sanarami haiba ai hau khiba ikhoigi ipa ipu khudimakta lai sanaba amai ba mata leiti ko nangi wakhalna pangsa da sagalaga libu warido ai taningoi nangi taningoi lekai asiga thangana lairiba ini amana su harama bani ingonda tamodine aina tragi bungose ama siraba matamda to thajagani asum naram laga thoibado nuroina ta pamkhatlaga machimban amadi mathada tairibi I singdu samthokni bagidamakta maninglomda paraprap thoki matam aduda diren tawribase karino khalubada mahaksu kharadi chamamri matam aduda direnna karino ni tawribasibo imung ngasida tawribasibo karino aina office tagi kharaga khudau sawanaga halaklei yum masidana amuk toiba tamnarega khonarega putpet lighting ga wari ngakta masibu oithopu yabrane oire he asim amadi khangdokani ai hayeng office salaroi phai ai yum masda leiriba putpet nakoi singsu karigumada nakoina tamnaba semba laimakta warabadi emuda su khar tamno asum na hairaga diren nurai amati thuithoiba makoi ani leiriba maning adomda paraprap lakli madugi matungda thoithoiba bunuraina mahake machinda kaida taiba singdo loitmak samthokpa loraduna imungdom changminnarakhi matam masi haukhrai ahingi pung 12 tasilaklei matam adutta thuithoibada phamungdagi tapna haugalai adumna haugalakpaduta nuraisu mam khangpang pangthurai adubu mahak thuithoibana kari tawbage haibado khangduknabagi damakta tumina adumak leichilli masidagiri thuithoibada akoibaduta koilei leini jingli araduga kanagano amaga yamna kanna sanari nurai tawribase karino khaladuna mahak tuminna yawon basaraga yingi adubu kana amata di leiti masidagiri nuraina dirhengi masada khujinna kana siktuna angawgaleba adumna harubada dirhenna kaidoraba khonjal khara hauna herakpadutta nuraina machimban meli aduga tumina leyo hari dirhen amati nurai makoi ani thangna lei makoi ani gi mayai da leramba thoithoiba dirhengi tunglomda phamlaga sanaraga leiribani matam madu nuraina thoithoibase kanagano amaga wari sanare haiduna makhutna ingit piri matam madu direnna karino hadisbu hadina tungon thoke tawbada nuraina onthokano haiduna makhut phadnu singi masidagi direnna as kistorose asum harim naga diren phugoli araduga ai ibungo kanagano nga sanari base che kanagano se adumna hairakpada thoithoibana tu maga adumna hairakpada direnna kadaidano haiduna koyingi masidagiti direnna mahaksu jingnaba amaga loinanna nangnu uriba potubu midubu kamai tawge mamit laubra musung mubro asumna hanglubada thoithoibadi wo khongna kapkhri mahak yamna kiba saktam ama urubu mali mamit khomjallaga nakal amamda haife jengduna khangki kibubum khangkap kaplakli tarukliba mu aduda nuraina thoithoibabu chejet konsinbiri aduduga tu mama leiri bisiri asumna hairaga thoithoibabu chejet konsili matam adutta direna angangse laite longnabra natragana magi makoksida kaino cycle gi problem lebra kaino mi tawre adumna hairakpada nurai khangsa uksawduna adudi aisu cycle lerene angang sina tawba thaba khudimakta ikoin thajatre adugi sumathakta aina kang khata kaino ukhina haibudusu makoi tamona thajatre adudi cycle nari basi ai janu paga tareba gyan tari basi makoi tamo tarene matam madu direna ho farase hayengse ai office ki aruba thaba khara leibani adu loisillamlagane amai bama takuna bai tawgi tau office tane adum chalagane ai koi hingak pari yengsi ai dine hayeng yupsi leiba ngamroi ipam da hladabani
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯙꯤꯔꯦꯟ ꯀꯔꯤꯁꯨ ꯈꯨꯝꯃꯝꯗꯅ ꯑꯗꯨꯃꯛ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯁꯤ ꯙꯤꯔꯦꯟ ꯅꯨꯔꯩ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯗ ꯇꯧꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯦ ꯊꯧꯁꯥ ꯋꯥꯁꯥꯗꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤ꯫ ꯅꯨꯔꯩ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤ ꯊꯣꯏꯊꯣꯏꯕꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯂꯤ꯫ ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯗ ꯅꯪꯁꯨꯅꯦ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯕꯨꯠ ꯁꯥꯟꯅꯔꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯆꯩꯊꯠꯂꯤ꯫ ꯊꯣꯏꯊꯣꯏꯕꯗꯣ ꯀꯞꯂꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯐꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯅꯨꯔꯩ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯛ ꯊꯣꯛꯂꯤꯕꯁꯤꯕꯣ? ꯑꯁꯣꯝꯗ ꯁꯥꯔꯤꯕ ꯌꯨꯝꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯕꯗꯤ ꯐꯔꯈ꯭ꯔꯅꯤꯗ ꯍꯥꯏꯗꯨꯅ ꯃꯋꯣꯟ ꯈꯜꯂꯤ꯫ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ "ꯑꯣꯏ ꯀꯨꯖꯣ! ꯑꯣꯏ ꯀꯨꯖꯣ!" ꯑꯗꯨꯝꯅ ꯀꯔꯤ ꯀꯧꯔꯤꯕꯅꯣꯗꯤ ꯈꯪꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯤ ꯑꯃ ꯀꯧꯔꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯃꯑꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ "ꯇꯥꯃꯣ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯀꯧꯕ ꯃꯥꯜꯂꯦ." ꯑꯃꯨꯛ ꯊꯧꯔꯛꯑꯕ꯭ꯔꯥ? ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯇꯨꯝꯐꯝ ꯈꯪꯉꯣꯏꯗꯕꯅꯤ꯫ ꯍꯌꯦꯡꯁꯦ ꯑꯩꯁꯨ ꯑꯣꯐꯤꯁ ꯉꯟꯇꯥ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯙꯤꯔꯦꯟꯅ ꯅꯨꯔꯩꯗ ꯍꯥꯏꯔꯤꯉꯩ ꯃꯇꯝ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯨꯃꯥꯡꯂꯣꯝꯗꯒꯤ "ꯑꯣꯏ ꯀꯨꯔꯣ! ꯑꯣꯏ ꯀꯨꯔꯣ!" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯙꯤꯔꯦꯟꯅ ꯃꯥꯏꯁꯤꯕꯨ "ꯑꯣ ꯒꯧꯔꯣ" ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ "ꯑꯣ ꯒꯣꯖꯣ" ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯀꯧꯔꯦ꯫ ꯑꯩꯉꯣꯟꯗ ꯊꯣꯛꯑ ꯌꯦꯡꯈꯤꯒꯦꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯔꯩꯅ ꯇꯥꯞ ꯐꯥꯏ꯫ ꯑꯗꯨꯒ "ꯊꯣꯛꯈꯤꯅꯨ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯃꯥꯟꯗꯦꯕ." "ꯍꯦꯔꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯀꯩꯗꯧꯔꯒꯦ?" ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯙꯤꯔꯦꯟ ꯃꯍꯥꯛꯀꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯗꯨ ꯄꯥꯏꯔꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯒ ꯂꯣꯏꯅꯅ ꯄꯔꯞ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯅꯨꯔꯩ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯙꯤꯔꯦꯟ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ꯫ ꯙꯤꯔꯦꯟꯅ ꯑꯗꯨꯝꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯗꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯙꯤꯔꯦꯟꯅ "ꯀꯅꯥꯅꯣ? ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯃꯤ ꯀꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯔꯣ ꯍꯨꯏ ꯇꯥꯜꯂꯤꯕ꯭ꯔꯥ ꯑꯃ ꯇꯧꯔꯝꯃꯤꯗꯨ ꯀꯅꯥꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯀꯥꯞ ꯀꯥꯞꯄꯤ꯫ ꯑꯗꯨꯝꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯀꯥꯞꯂꯨꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯤꯃꯥꯡꯃꯛꯇꯗ ꯍꯥꯏꯕꯗꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯖꯒꯥ ꯑꯃꯗ ꯀꯥꯞꯁꯤꯜꯂꯨꯕꯗ ꯃꯃꯤꯠ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯇꯩꯔꯕ ꯃꯃꯤꯠꯅ ꯂꯧꯇ꯭ꯔꯤꯛ ꯂꯥꯎꯕ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯖꯣꯡ ꯁꯥꯡꯕ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯑꯃ ꯀꯥꯆꯤꯜ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯙꯤꯔꯦꯟ ꯄꯥꯈꯠꯃꯟꯈꯤꯕꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯗꯣ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯁꯤꯜꯂꯨꯔꯤ꯫ ꯑꯗꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨꯗ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯀꯩꯗꯧꯅꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯤ꯫ ꯑꯗꯨꯒ ꯅꯨꯔꯩꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ "ꯊꯝꯃꯣ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦꯕ?" ꯙꯤꯔꯦꯟ ꯋꯥ ꯉꯥꯡꯗꯦ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ ꯙꯤꯔꯦꯟꯒꯤ ꯅꯣꯡꯃꯩ ꯑꯗꯣ ꯂꯧꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯒ "ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯙꯤꯔꯦꯟꯅ "ꯍꯧꯖꯤꯛꯇ ꯁꯤꯗ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯕꯅꯤꯅꯦ꯫ ꯅꯠꯇꯦ ꯐꯝꯃꯒ ꯂꯩꯔꯝꯃꯤꯕꯅꯤ." ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯨꯔꯩꯅ "ꯌꯥꯔꯁꯤ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯙꯤꯔꯦꯟꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯅꯣꯡꯃꯩꯔꯥ ꯅꯠꯇ꯭ꯔꯒꯅ ꯕꯣꯝꯕ꯭ꯂꯥ ꯄꯣꯈꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯥꯡꯅꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯈꯣꯏ ꯃꯄꯥꯟ ꯊꯣꯛꯄꯗꯤ ꯀꯤꯕꯅꯤꯅ ꯃꯈꯣꯏꯁꯨ ꯃꯄꯥꯟꯗꯤ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯙꯤꯔꯦꯟꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯦ ꯃꯌꯥꯝ ꯂꯩꯅꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯇꯣꯉꯥꯟꯅ ꯇꯥꯕ ꯌꯨꯝ ꯑꯃ ꯑꯣꯏꯕꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯌꯨꯝ ꯑꯗꯨꯗ ꯎꯗꯕꯅꯤꯅ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯇꯨꯝꯅꯈ꯭ꯔꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜꯁꯨ ꯂꯦꯞꯈ꯭ꯔꯕꯗꯨꯗꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯙꯤꯔꯦꯟ ꯐꯃꯨꯡꯗ ꯆꯪꯉꯛꯂꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ "ꯅꯪ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯑꯩꯅ ꯊꯕꯛ ꯑꯁꯤꯗ ꯂꯥꯏꯊꯣꯛꯂꯨꯕꯅ ꯉꯁꯤꯁꯨ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯁꯦ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯩ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯊꯣꯛꯍꯟꯗꯕ ꯌꯥꯗ꯭ꯔꯦ." "ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯑꯊꯨꯕ ꯃꯇꯝꯗꯤ ꯍꯌꯦꯡ ꯀꯧꯕꯤꯒꯗꯕꯅꯤ." "ꯍꯣꯏꯅꯦ ꯍꯌꯦꯡ ꯀꯧꯔꯒꯦ꯫ ꯇꯨꯝꯍꯟꯅꯕ ꯇꯧꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨꯝꯈ꯭ꯔꯤ꯫ ꯊꯣꯏꯊꯣꯏꯕꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯣꯏꯔꯛꯂꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯙꯤꯔꯦꯟ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨ ꯉꯥꯏꯍꯥꯛ ꯆꯠꯂꯝꯂꯒ ꯃꯍꯥꯛ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯑꯃꯥꯏꯕ ꯕꯨꯒꯦꯟꯒꯤ ꯃꯅꯥꯛꯇꯅꯤ꯫ ꯑꯃꯥꯏꯕ ꯕꯨꯒꯦꯟꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯙꯤꯔꯦꯟꯅ "ꯑꯣꯖꯥ ꯑꯃꯥꯏꯕ, ꯌꯨꯝꯁꯤꯕꯨ ꯑꯣꯖꯥ ꯑꯃꯥꯏꯕ ꯕꯨꯒꯦꯟꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯣꯔꯛꯂꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ "ꯑꯩꯈꯣꯏ ꯄꯨꯄꯨꯗꯤ ꯏꯔꯣꯏ ꯄꯨꯊꯣꯛꯄ ꯆꯠꯈꯤꯌꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯙꯤꯔꯦꯟꯅ "ꯑꯣ ꯏꯕꯦꯝꯃ, ꯂꯥꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤ? ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯌꯥꯒꯗ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ "ꯌꯥꯅꯤꯌꯦ" ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯤꯗꯥ ꯑꯃ ꯄꯨꯊꯣꯔꯛꯂꯤ꯫ ꯙꯤꯔꯦꯟ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯕꯨꯒꯦꯟꯁꯨ ꯃꯍꯥꯛ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯙꯤꯔꯦꯟ ꯐꯝꯃꯝꯕꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣꯅ ꯀꯅꯥ? ꯑꯗꯨꯝꯅ ꯍꯪꯕꯗ ꯙꯤꯔꯦꯟ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯒ
ꯑꯣꯖꯥ ꯃꯥꯏꯕ ꯕꯨꯒꯦꯟ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯅꯤ ꯕꯨꯒꯦꯟ ꯍꯥꯏꯔꯤꯕꯗꯣ꯫ ꯀꯩꯗꯧꯔꯕ? ꯑꯩꯁꯤ ꯑꯣꯖꯥ ꯃꯥꯏꯕ ꯎꯅꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯙꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯔꯩꯅ ꯍꯥꯏꯈꯤꯕ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯑꯃꯥꯏꯕ ꯑꯃꯅ ꯂꯥꯏ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯕꯨꯒꯦꯟꯗ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯨꯒꯦꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯗꯅ ꯃꯤꯑꯣꯏ ꯑꯃ ꯃꯌꯥꯝꯅ ꯐꯨꯔꯒ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯗꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯝꯂꯤꯕꯗꯨ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯔꯦꯀꯣ? ꯍꯣꯏ ꯃꯥꯅꯤ꯫ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤ ꯀꯝꯗꯧ ꯐꯒꯅꯤ? ꯃꯗꯨ ꯑꯩꯅ ꯂꯥꯛꯂꯒ ꯌꯦꯡꯊꯣꯛꯇ꯭ꯔꯕꯗꯤ ꯃꯗꯨ ꯑꯩꯅ ꯈꯪꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯅꯗꯤ ꯌꯨꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯈꯔ ꯆꯥꯎꯈꯠꯄ ꯑꯍꯜꯁꯤꯡꯁꯨ ꯌꯥꯎꯅ ꯊꯋꯥꯏ ꯈꯔ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯍꯜꯍꯟꯗꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯦꯔꯦꯜ ꯑꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯂꯩꯍꯟꯗ꯭ꯔꯕꯗꯤ ꯅꯈꯣꯏꯗ ꯑꯗꯨꯒꯨꯝꯕ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯀꯗꯧꯔꯤꯕꯅꯤꯀꯣ꯫ ꯐꯔꯦ ꯑꯩꯅ ꯌꯦꯡꯂꯒ ꯈꯪꯒꯅꯤ꯫ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕ ꯀꯩꯗꯧꯉꯩꯒꯗꯤ ꯌꯦꯡꯕꯤꯒꯅꯤ? ꯌꯥꯔꯒꯗꯤ ꯉꯁꯤ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤꯕ? ꯉꯁꯤꯁꯤ ꯑꯩꯁꯤ ꯊꯕꯛ ꯑꯃꯗꯤ ꯂꯩꯕꯅꯤ꯫ ꯃꯤꯒꯤ ꯌꯨꯝ ꯁꯪꯒꯥꯕꯒꯤ ꯖꯇ꯭ꯔꯥ ꯍꯨꯟꯒꯗꯕ ꯑꯃ ꯂꯩꯕꯅꯤ꯫ ꯐꯔꯦ ꯁꯨꯝꯗꯧꯔꯁꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 3 ꯇꯥꯕ ꯑꯗꯨꯋꯥꯏꯗꯅꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯦꯛ ꯂꯥꯛꯑꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤꯀꯣ꯫ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯙꯤꯔꯦꯟꯅ ꯂꯨꯄꯥ 100 ꯄꯨꯊꯣꯛꯇꯨꯅ ꯑꯃꯥꯏꯕ ꯕꯨꯒꯦꯟꯗ ꯗꯈꯤꯅꯥ ꯀꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯕꯨꯒꯦꯟꯅ ꯊꯅꯝꯒꯅꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯙꯤꯔꯦꯟꯅ ꯌꯥꯗꯕꯗꯒꯤ ꯊꯅꯝꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯙꯤꯔꯦꯟꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯨꯔꯩ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕ ꯊꯣꯡ ꯆꯦꯖꯦꯠ ꯂꯣꯟꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯙꯤꯔꯦꯟꯅ ꯊꯣꯡ ꯍꯥꯡꯉꯨꯅꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯇꯥꯔꯤꯕ꯭ꯔꯣ? ꯅꯨꯔꯩ ꯑꯗꯨꯝꯅ ꯀꯧꯕꯗ ꯅꯨꯔꯩꯅ ꯑꯩ ꯈꯪꯉꯤ, ꯅꯪ ꯑꯩꯒꯤ ꯅꯨꯄꯥ ꯁꯥꯔ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯈꯪꯉꯤ ꯅꯪ ꯑꯩ ꯐꯣꯟ ꯇꯧꯔꯒ ꯀꯧꯒꯦ ꯈꯪꯉꯤ ꯅꯪ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯔꯩꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯙꯤꯔꯦꯟꯗ ꯐꯣꯟ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯒꯤ ꯋꯥꯡꯃꯗ ꯈꯤꯡꯂꯛꯈꯤ꯫ ꯅꯨꯔꯩ ꯂꯥꯛꯂꯤꯕꯗꯣ ꯙꯤꯔꯦꯟꯅꯤ ꯈꯪꯂꯕꯗ ꯊꯣꯡ ꯍꯥꯡꯗꯣꯛꯈꯤ꯫ ꯙꯤꯔꯦꯟꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ ꯊꯣꯏꯊꯣꯏꯕꯕꯨ ꯀꯟꯅ ꯀꯣꯟꯁꯤꯜꯂꯒ ꯑꯩꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯅꯥꯅꯣꯝꯃ ꯌꯨꯝꯁꯤꯗ ꯗꯨꯡ ꯆꯪꯉꯛꯏ꯫ ꯑꯗꯨꯗ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯄꯔꯞ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒꯗꯤ ꯆꯥꯛꯁꯪꯂꯣꯝꯗ ꯗꯨꯡ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯆꯥꯛꯁꯪꯗꯅ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯉꯩꯗ ꯁꯣꯝꯗ ꯅꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕꯁꯦ ꯀꯟꯅ ꯀꯞꯄꯛꯄꯩ ꯋꯥꯅꯤꯗ꯫ ꯑꯗꯨꯗ ꯑꯩꯅ ꯀꯩꯗꯧꯔꯕꯅꯣ ꯆꯠꯂꯨꯕꯗ ꯌꯦꯡꯉꯨꯁꯦ ꯃꯈꯨꯠꯁꯦ ꯌꯦꯡꯉꯨ, ꯊꯥꯡꯅ ꯂꯣꯏ ꯂꯩꯊꯤꯜ ꯁꯤꯗꯤ ꯀꯝꯗꯧꯔꯤꯕ? ꯋꯥꯔꯨꯔꯒꯅꯨ, ꯑꯁꯣꯛꯄꯁꯦ ꯐꯖꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯅꯕ ꯇꯧꯁꯤ꯫ ꯑꯃꯥꯏꯕꯗꯣ ꯍꯣꯔꯦꯟ ꯄꯨꯡ 3ꯗ ꯂꯥꯛꯀꯦꯅ ꯍꯥꯏꯍꯧꯔꯕꯅꯤ꯫ ꯑꯩꯅ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯌꯨꯛ ꯂꯥꯛꯄ ꯌꯥꯕꯅꯤ꯫ ꯑꯗ ꯃꯥ ꯌꯨꯝ ꯁꯪꯒꯥꯕ ꯍꯥꯏꯕ꯭ꯔꯥ ꯖꯇ꯭ꯔꯥ ꯍꯨꯟꯕ꯭ꯔꯥ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯥꯏ, ꯑꯗꯨ ꯇꯧꯒꯅꯦꯗꯅ ꯂꯩꯍꯧꯔꯦ꯫ ꯑꯗꯨ ꯅꯠꯇꯗꯤ ꯑꯃꯥꯏꯕ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯂꯩꯕꯨꯗꯤ ꯂꯩꯅꯦ, ꯃꯥꯅ ꯈꯔ ꯍꯩꯕꯒꯤ ꯑꯗꯨ ꯀꯧꯕꯩ ꯋꯥꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯒꯗꯕꯁꯨ ꯅꯠꯇꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯊꯣꯛꯑꯁꯤ ꯀꯩꯗꯧꯔꯕꯒꯦ ꯃꯃꯥ ꯅꯪꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯃꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯄꯣꯠ ꯍꯥꯏꯕꯗꯤ ꯃꯀꯣꯛ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯡꯅ ꯁꯨꯖꯟꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯨꯠ ꯃꯁꯥ ꯁꯣꯛꯄꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯇꯨꯁꯟꯕꯗꯒꯤ ꯈꯪꯀꯞ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯙꯤꯔꯦꯟ ꯑꯃꯗꯤ ꯅꯨꯔꯩ ꯄꯔꯞ ꯆꯥꯛꯁꯪꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯅꯨꯔꯩꯅ ꯊꯣꯏꯊꯣꯏꯕꯕꯨ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯊꯣꯏꯕꯅꯗꯤ ꯇꯨ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯕꯗꯤ ꯎꯗꯦ꯫ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯍꯨꯝꯗꯤ ꯃꯈꯣꯏꯅ ꯐꯪꯈꯤ꯫ ꯍꯧꯖꯤꯛ ꯊꯣꯏꯊꯣꯏꯕꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯌꯥꯟꯈꯠꯇꯨꯅ ꯊꯝꯂꯤꯕ ꯈꯥꯕꯩ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯀꯦꯛꯀꯥꯛ ꯂꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯑꯩ ꯇꯧꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯈꯥꯕꯩ ꯑꯗꯣ ꯇꯥꯞ ꯐꯥꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯥꯏꯔꯝꯕꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯊꯣꯏꯕꯗꯤ ꯈꯥꯕꯩ ꯑꯗꯨꯗ ꯌꯦꯡꯂꯝꯕꯗꯒꯤ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯉꯛꯇꯣ ꯎꯔꯨ ꯂꯩꯗꯨꯅ ꯌꯦꯡꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯏꯕꯨꯡꯉꯣ ꯁ꯭ꯋꯥꯏꯗ ꯂꯩꯕ꯭ꯔꯥ? ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤꯗꯨ ꯁ꯭ꯋꯥꯏꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯄꯗꯗꯤ ꯙꯤꯔꯦꯟꯒꯤ ꯃꯇꯨꯡꯂꯣꯝꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯙꯤꯔꯦꯟ
khangprek khangna tungta laitokna jengbubada phalangda tarba mahaki mami aduda diren khangprek khangi kai rusidi o yeminidra ai yare sangasi lao asum na hairaga diren na nurai bu buduna macha nupa aduga loina makoi sumang nom da wona thorakle aduga amai ba do ngaira si hairi nurai nadi amai ba do ngaira gumsi khoi yum macha thadok tamlaga khoi ipam da matam khara wona leiro si hairi adubu diren na nakhoi gi yum dagi na ai office ta na chatlabadi othono matam kuiragani aduna yasu yararoi yaragadi khoi yum masida lighting khoramlaga leiba yaranaba tausi hairi adumna hainaraba matungda haujikti diren nurai amati thuthoiba makhoi singato imungda changaktuna makhoi chai sing sarnabagi damakta sem sari masigi matung nungthilgi pung ahum tarakpa aduwaita bugin gi mayumda diren laklei aduga bugin ga unaraga akhoi ki yumda analayeng bagi damakta chalasi haiduna amaba bugin da haibada bugin su harau yarakladuna amaba bugin diren gi mayumda lakhi diren gi mayum jawsal laklabada yumgi thungal dagi makhoi punna gari thojallai matam aduda amaiba aduna diren gi yumda yamna munna yengki asum yengakpaduna gari dagi hekum thabaga sumak aduda leplaga bugena diren gi yum adugi mathak makha amati nak yet ikoi koina asumak yengi maruda diren na ojamaiba kari tobirabage ibungo nakhoi gi yumsi tinmu laimu amati saroi ngaroi angang phattaba singna pirik sauduna leiri nakhoi na haujuk phawba yum masida leiri basi onthokna su kalli dako nati kayam guirabagi no yum masida leiri basi bo ojamai bangasi nongmani ni umi de suda ngari da aduna ni dana fare athuba matamda lai asi khoram hauda batarabati amati yum masi sengdu hauda batarabati nakhoi singi manungda amadi soidana ikui dana taibang hakchang thadok lamlaga thawai merelna lari bakta chatlagani adubne karsu nusa thirugano ina thokpa taina ke ko la imung changasi lao asum na hairaga amaiba aduna mangjin thaduna imung lomda parap sangki mahangna adumna imung lomda parap changlakpada nurai amadi thuthoiba thengnari makhoi ani ro saksangda karino ma tawdun leiramli matam aduta nuraina tamo amaiba haibadu oibirabra somsibo adumna diren da haiba aduta direna mani asumna haiduna khumi diren amadi nuraina sanariba waridu bogen thuduna tasalluti mahakna yenglibasi thuthoibada yamna munna yengkhri matam marda bogena anga ngasi hana taibang hakchang thadukadori maramaduna anga ngasi bu kandaba yadabani athubu matamda layama khoram thoksiko adumna harba nurai swai lawi karino hari basibo haiduna matam marda direnna kari pulam tiram changani lai khoram badu ngasi ma khoram ba yaga ra haiduna amaiba bugen ta hangi matam aduda amaiba bugen na anga ngasi lai khoram badu di ngasi yaroi polom cheram khara changani adugi sumathatta numit afaba yengadori bani aduga yum masida tawriba tamnariba singasi budi ngasi gi oina I phathana bagi damakta thabak khara tawbiramgi asumna hairaga mahana mapalom da thorokli aduga yum adugi akoibado lewa mantra kaya sunduna koina asum satli asumna mahangna nipalak mapalak koiraba matung dagidi diren ke manaka sangsilaklaga yum masigi koibada langna phanangam jaba saroi ngaroi mayam ma leire maramaduna koi khara chekchelu hayeng ayuk asi lai ama khoramsi aduga numedang dama khoram gadabani ayuk to khoram gadaba lai adudi kasu thudokna nakoi de torokloi aduga numedang to khoram gadaba lai asiri khara mawong marin tarodori aduna khara chekchelu ko pa changada pulam chayam singdu ai ibiram lage hari pulam chayam singasi hayeng ayuk lai khoram nangana nahana khara leiru adumna hairaga amaiba bogena changada pulam chayam punamak iduna direnda piram laga amaiba do chatkri masigi matungda bogen su numidang waram oisallaklaba adudadi kaithen khamjingaida leihoruge haiduna diren kaithelda chatkri ma ki gari tongduna amaiba du su thinbiramge haiduna amaiba adu bu su pukri masidagidi nurai amadi thuithoiba yum aduda makoi ani khaktamak numidang aduda leihoba tari asumna nurai amadi thuithoiba numidang aduma yum marda leihona bigidamakta makoi thonghel lonsin khibaga nurai gi matungda sahumama phangki matawa sumna thathoina phat leithorakpata sahumama phangkibado karino hadni yingi adubu kanasu leiramdi masidagidi nurai
parap saksangdomda laklaga thuithoibabu manakta lechallaga mahak numidangi cha ising thongganabagidamakta honari Nuraina khallibasi parap cha ising adu thongtolba matungda chathoklaga nungana tumkhragi haiduna khallibani Nuraina adumna sak thonglingai thuithoibado jaga abada mahaki haunabi munna yengbido tawduna leikhri Nuraina thuithoibada kitore chathoiba kai lerge basida adumna hairabada thuithoibana but lei haiduna hairakhi adumna but lei hairakpada Nurai swai lawi mahakna karino haribasibo haiduna thuithoibana yengliba adomda mahaksu yamna munna yengluri adumna yenglubadadi thuithoibana yengliba aduge maikairomda mami sami karinoma phuk hawgallaga chitkhibado Nuraina ukhi madu uda Nurai kanna lawraga mahak thuithoibabu kanna konsilaga makhoi ka tamna chelakhi matam ara thuithoibadi mamagi tawriba mawong aduda kirap mali yamna kanna kapki matam aduda Nuraina makhoi ki ka ge thongado khonglei thona lonsilaga mahak phamungda tuminna tasilaga leiri tanja adum makada makhoi ki ka adugi manakta kanagumba ma dung asum lakli arduga ka adugi thong adugi manakta sap leplaga thuithoibo haina korokli adumna thuithoibo korokpada Nuraina he kanano ai hi sa kokhiba yaroi haiduna lauki adama Nuraina laukpo adutta masoma palumta koramba do tumina leikhri matam adutta Nuraina tamoti sune kharangana lakhe haidi asopna haraga mahake phulado loktoklaga direnda phone tawunabagida honari asomna mahakna direnda phone tawbada diren magu thatokpa yada mata oibana phulado woglaktri phone woglaktaba aduta Nurai yamna sauningki yum masida lehori base ima ichadani aduge sumathakta yum mase karinoma tawi haibasi mahak masasu khanglibani aduga phone su pairakti hannu sawi matam aduta Nuraina yum masigi manungda sum leibase kirakle aduna mapandawanda leirugi khraduna mahak kangthul adudagi phat kumtharai mahana kumtharaka matamda thoibana chatkinu ima haiduna mamabu yali matam aduda Nuraina ithana chakadabanati aikhoi ni chakadoribani lao haiduna thoithoibabu pamkhallaga mapalomda thokhinabagidamata makhoi ki ka gi thongado hangtuklui adum thongado he hangtulubuda makhoi gi hek thongadugi mapa mamang adum makada nupi macha ama tung ontholaga leplaga leirami madu ubda Nuraidi swai laukre thongado khoi thuna thingjanki thongaduna yana makhol hauna thingjankhiba aduta thoithoibadi khangduna mahakti kapli yana ngaklibadi thoithoibana adumne he kapkhibaga asomgi thongi mapana lehoriba angang amasu yamna kanna kaplakhi Thuithoibana kaplakpagi makhol aduga chapmanana asom wamdasu ima thong hango haiduna kaplakpagi makhol adu tabada Nurai kangawnari mahakna pamliba angang asina kanano aduga asomgi wambada kapliba sina kanano haiduna mahak chamamnaduna leiri wakhal khalduna chamamnaduna leiri ngai mahakna pamliba thuithoibado hauna nulakhi adumna nulakpa adu Nurai pakhatladuna thuithoibado leimaya thami aduga nangna kanano nang ai ki za thoibara haiduna hangnubada thoibado amu mamage manaka changshalaga kapli Nurai tawriba se kyan tadre thongi mapandana thong hango mama haiduna thong thinduna kauri thoibagi khonjalda aduga kaasigi manungdana thoibara mamage manakta kwitan tanaduna kapli tawpham khangdraba Nuraina thongado hangduklaga yinglagi khaladuna thongado mahakna hangduklubadadi mamai mamit pungkai kairaba mamit ngorok ngauba angang karino khangdraba mamai mamit slofom khangdraba amana leplaga kaplaga leiramli madu ubada Nuraidi yamna kanna laramlaga haithakibadi gyana du mangkhri tanja adu makada direna Nuraigi folda hanjin call torokhi adu sungpai paikhalakiri matamadu da diren pakhatpa amadi jingnaba abagalonenna mahak kileri polam cheram singadu yamna thunna mayumda halakhi pahana mayum halako matamdi Nurai laimaida wakhal manglaga taraga leiramli matam aduda direna Nuraibu kanna kauduna haudukli matam aduda Nuraido wakhal khara lakli matam adu direna angangi adumna hanglakpada Nuraina karino haisibo aidi kemde khangawdre haiduna khomi direna kamdori bano haiduna hangi
ꯅꯨꯔꯩꯅ ꯍꯧꯈ꯭ꯔꯤꯕ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯑꯗꯨꯒ ꯐꯣꯟ ꯄꯥꯏꯔꯛꯇꯦ ꯍꯥꯏꯗꯨꯅꯁꯨ ꯁꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯑꯅꯤꯃꯛ ꯃꯥꯅ ꯇꯨꯁꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯦꯟ ꯑꯗꯨꯗ ꯄꯨꯂꯞ ꯇꯥꯁꯤꯟꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯨꯠꯅ ꯉꯛꯍꯧꯗ꯭ꯔꯕꯗꯤ ꯏꯁꯥ ꯄꯨꯝꯅꯃꯛ ꯂꯨꯞꯄꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯝꯂꯤ꯫ ꯑꯗꯨꯒꯤ ꯈꯨꯠ ꯌꯥꯝꯅ ꯀꯟꯅ ꯍꯥꯝꯗꯣꯛꯂꯤꯉꯩ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯐꯣꯟ ꯑꯗꯣ ꯑꯣꯛꯂꯛꯈꯤꯗꯕꯅꯤ꯫ ꯈꯨꯠ ꯍꯥꯝꯗꯣꯛꯄ ꯂꯣꯏꯕꯒ ꯐꯣꯟ ꯇꯧꯔꯛꯄꯗꯗꯤ ꯅꯍꯥꯛ ꯐꯣꯟ ꯄꯥꯏꯈꯠꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯔꯩꯅꯁꯨ ꯌꯥꯖꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯧꯗꯨꯅ ꯊꯣꯏꯊꯣꯏꯕꯕꯨ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯊꯣꯏꯊꯣꯏꯕꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯣꯏꯊꯣꯏꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯃꯍꯥꯛ ꯅꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯨꯡꯗ ꯁꯨꯝ ꯏꯟꯅꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯅ ꯐꯤꯃꯨ ꯁꯦꯠꯄ ꯃꯃꯤꯠꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯄꯥꯡꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯃꯅ ꯃꯍꯥꯛꯄꯨ ꯆꯦꯟꯗꯨꯅ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯄꯥꯟꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯅꯤꯡ ꯃꯌꯥ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗꯗꯤ ꯊꯣꯏꯊꯣꯏꯕꯗꯣ ꯃꯍꯥꯛ ꯃꯈꯣꯡꯗꯣ ꯀꯥꯐꯩ ꯊꯥꯡꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯙꯤꯔꯦꯟ ꯊꯣꯏꯊꯣꯏꯕꯕꯨ ꯀꯧꯔꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯣꯏꯊꯣꯏꯕꯗꯤ ꯃꯄꯥ ꯙꯤꯔꯦꯟꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯙꯤꯔꯦꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯊꯣꯏꯕꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯅꯪ ꯀꯗꯥꯏ ꯆꯠꯀꯦ ꯇꯧꯔꯤꯕꯅꯣ? ꯀꯅꯥꯒ ꯅꯪꯒ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯃꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯏ꯫ ꯙꯤꯔꯦꯟꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯙꯤꯔꯦꯟꯅ ꯐꯔꯦꯁꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯔꯩꯒ ꯄꯨꯟꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯣꯏꯊꯣꯏꯕꯗꯤ ꯀꯟꯅ ꯀꯞꯂꯤ꯫ ꯑꯩ ꯊꯥꯗꯣꯛꯎ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯐꯔꯪ ꯆꯣꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯊꯠꯂꯒ ꯅꯪ ꯕꯨꯠ ꯆꯪꯉꯕꯅꯤ ꯈꯪꯉꯕ꯭ꯔꯥ? ꯅꯪ ꯕꯨꯠ ꯆꯪꯉꯕꯅꯤ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯂꯤꯇꯥꯐꯝ ꯈꯪꯅꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯂꯥꯎꯊꯠꯂꯛꯄ ꯑꯗꯨꯗ ꯅꯨꯔꯩꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯑꯉꯥꯡꯁꯤꯅ ꯀꯔꯤ ꯈꯪꯈꯤ ꯍꯥꯏꯗꯨꯅ ꯙꯤꯔꯦꯟꯗ ꯑꯃꯨꯛ ꯆꯩꯔꯤ꯫ ꯙꯤꯔꯦꯟ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯍꯥꯛ ꯑꯩꯈꯣꯏ ꯌꯥꯎꯗꯅ ꯀꯅꯥ ꯑꯃꯠꯇꯅ ꯀꯧꯔꯛꯄꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯩꯔꯝꯂꯒ ꯃꯍꯥꯛ ꯀꯟꯅ ꯀꯣꯟꯁꯤꯜꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯃꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯁꯨ ꯀꯤꯔꯗꯨꯅ ꯀꯞꯄ ꯃꯈꯩ ꯀꯞꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯅꯨꯔꯩ ꯑꯃꯗꯤ ꯙꯤꯔꯦꯟ ꯏꯃꯨꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯊꯣꯡ ꯃꯊꯪ ꯂꯣꯟꯁꯤꯜꯂꯝꯂꯤ꯫ ꯙꯤꯔꯦꯟꯅ ꯆꯥꯛꯇꯤ ꯊꯣꯡꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯕꯅꯣ? ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ? ꯊꯣꯡꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯂꯣꯏꯔꯝꯗꯕꯅ ꯑꯗꯨꯝ ꯇꯣꯛꯑꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯆꯪꯅ ꯊꯣꯡꯉꯁꯤ ꯑꯉꯥꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯊꯝꯂꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯃꯈꯣꯏ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯂꯤ꯫ ꯆꯥꯛꯁꯪ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯙꯤꯔꯦꯟꯅ ꯅꯨꯔꯩꯗ ꯀꯩꯅꯣ ꯅꯨꯔꯩ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯗꯤ? ꯅꯠꯇꯦ ꯆꯥꯛꯈꯨꯝꯁꯤꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯔꯩꯅ ꯑꯩ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯈꯤꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯊꯣꯏꯊꯣꯏꯕꯅ ꯃꯃꯥꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯙꯤꯔꯦꯟꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯪ ꯑꯣꯏꯅ ꯕꯨꯠ ꯆꯪꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯅꯨꯔꯩꯅ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯀꯟꯅ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯙꯤꯔꯦꯟꯅꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯥꯛꯂꯦꯗꯅ ꯍꯥꯏꯗꯨꯅ ꯅꯨꯔꯩꯅ ꯃꯍꯥꯛꯀꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯈꯣꯔꯣ ꯈꯣꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯛꯂꯤꯕ꯭ꯔꯥ ꯏꯔꯤꯕ꯭ꯔꯥ ꯇꯧꯈꯤꯕꯗꯨ ꯃꯍꯥꯛ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯅꯨꯔꯩꯅ ꯈꯣꯒꯥꯏꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯤ꯫ ꯂꯩꯃꯥꯏ ꯑꯗꯨꯁꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯙꯤꯔꯦꯟꯅ ꯐꯔꯦꯁꯦ ꯅꯍꯥꯛꯅ ꯍꯣꯒꯥꯏꯔꯤꯕ ꯊꯨꯒꯥꯏꯔꯤꯕ ꯀꯛꯊꯠꯂꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯣꯖꯥ ꯑꯃꯥꯏꯕ ꯂꯥꯛꯂꯒꯅꯦ ꯀꯔꯤꯅꯣꯗꯣ ꯈꯪꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ꯫ ꯅꯨꯔꯩ ꯉꯁꯥꯏ ꯃꯍꯥꯛꯅ ꯇꯧꯈꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯍꯥꯏꯐꯦꯠꯇꯤ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕꯅ ꯕꯨꯠꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯍꯦꯛ ꯇꯥꯛꯈꯤꯕꯒ ꯅꯨꯔꯩꯅ ꯊꯣꯏꯊꯣꯏꯕꯕꯨ ꯄꯝꯈꯠꯇꯨꯅ ꯆꯦꯟꯈꯤꯅꯕ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯥꯎꯝ ꯑꯃ ꯂꯥꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯇꯣꯝꯇ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯄꯥꯏꯅꯤꯡꯕꯒꯤ ꯏꯍꯨꯜ ꯌꯥꯎꯔꯛꯄꯗꯒꯤ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯄꯥꯏꯈꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯀꯔꯤꯅꯣ ꯄꯪꯈꯣꯠꯇ ꯈꯣꯠꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯆꯨꯝꯃꯤ ꯑꯩꯅ ꯈꯣꯒꯥꯏꯈꯤꯕꯅꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯙꯤꯔꯦꯟꯅ ꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦꯗꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯊꯣꯡꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯇꯥꯔꯛꯏ꯫
ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯙꯤꯔꯦꯟ ꯅꯨꯔꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯊꯣꯏꯊꯣꯏꯕꯗꯤ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯊꯣꯏꯊꯣꯏꯕꯗ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯣꯛꯂꯤꯕꯗꯤ ꯅꯪꯅ ꯀꯔꯤ ꯈꯪꯒꯦꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯊꯣꯏꯕꯅ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯃꯥꯅ ꯑꯩꯕꯨ ꯂꯥꯎꯅ ꯀꯧꯔꯤ ꯑꯩ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯊꯣꯏꯊꯣꯏꯕꯕꯨ ꯐꯥꯖꯤꯜꯂꯒ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯅꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯣꯏꯅ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ ꯊꯦꯝꯃꯤ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯃꯗ ꯒꯨꯗꯨꯡ ꯆꯪꯈ꯭ꯔꯒ ꯀꯔꯤꯅꯣ ꯄꯣꯠ ꯆꯩ ꯈꯔ ꯊꯤꯕꯒꯤ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯂꯥꯎꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯙꯤꯔꯦꯟꯅ ꯀꯔꯤꯅꯣꯝꯃ ꯂꯩꯔꯦ ꯍꯩ ꯅꯨꯔꯩ ꯂꯥꯎ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯔꯩ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯈꯨꯝꯃꯤ ꯙꯤꯔꯦꯟꯅ ꯀꯔꯤꯒꯤ ꯀꯤꯗꯕꯅꯣ ꯑꯩ ꯌꯥꯎꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯅꯨꯔꯩꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯤ ꯅꯨꯔꯩꯅ ꯊꯣꯏꯊꯣꯏꯕꯕꯨ ꯄꯥꯝꯈꯠꯂꯤ ꯑꯗꯨꯒ ꯙꯤꯔꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯙꯤꯔꯦꯟꯅꯁꯨ ꯅꯨꯔꯩꯒꯤ ꯃꯈꯨꯠ ꯅꯥꯀꯟ ꯅꯥꯝꯃ ꯄꯥꯏꯕꯅꯤ ꯑꯗꯨꯒ ꯙꯤꯔꯦꯟꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯣ ꯍꯥꯏꯕꯗꯤ ꯏꯟꯖꯥꯡ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯕ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯃꯈꯣꯟ ꯇꯥꯈꯤꯕ ꯀꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯌꯨꯝꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯃꯐꯝ ꯑꯃꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯂꯩꯊꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯨꯔꯩꯅ ꯑꯩꯗꯤ ꯉꯍꯥꯟꯅ ꯍꯥꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯨꯝꯁꯤ ꯑꯩ ꯏꯍꯩ ꯍꯩꯅꯗꯤ ꯏꯁꯥꯗ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯍꯥꯏꯔꯗꯅ ꯑꯗꯣ ꯇꯥꯃꯣꯅ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯇꯕ ꯌꯥꯔꯔꯣꯏ ꯑꯁ ꯇꯣꯛꯑꯁꯤ ꯆꯥꯛꯀ ꯆꯥꯔꯒꯨꯝꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯙꯤꯔꯦꯟ ꯅꯨꯔꯩ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯐꯃꯨꯡꯗ ꯄꯨꯂꯞ ꯆꯪꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯙꯤꯔꯦꯟ ꯑꯃꯗꯤ ꯅꯨꯔꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯤ ꯑꯗꯨꯕꯨ ꯊꯣꯏꯊꯣꯏꯕꯗꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯤ ꯑꯁꯨꯝꯅ ꯊꯣꯏꯊꯣꯏꯕꯕꯨ ꯍꯧꯒꯠꯂꯛꯂꯕ ꯃꯇꯨꯡꯗ ꯊꯣꯏꯊꯣꯏꯕ ꯀꯔꯥꯏꯗꯅꯣ ꯑꯃ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯗꯣ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯈ꯭ꯔꯤ ꯑꯗꯨꯝꯅ ꯊꯣꯏꯊꯣꯏꯕꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈ꯭ꯔꯤꯕꯗꯨ ꯙꯤꯔꯦꯟꯅ ꯁꯥꯎꯍꯨꯝ ꯐꯪꯕꯗꯒꯤ ꯃꯍꯥꯛꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯊꯣꯏꯊꯣꯏꯕꯅ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯎꯍꯧꯏ ꯃꯗꯨ ꯎꯕꯗ ꯙꯤꯔꯦꯟ ꯐꯃꯨꯡꯗꯒꯤ ꯐꯠ ꯀꯨꯝꯊꯔꯒ ꯊꯣꯏꯊꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯊꯣꯏꯊꯣꯏꯕ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯈ꯭ꯔꯤ ꯆꯥꯛꯁꯪ ꯑꯗꯨ ꯍꯦꯛ ꯌꯧꯈꯤꯕꯒ ꯃꯍꯥꯛꯅ ꯊꯥꯡ ꯁꯣꯔꯤ ꯑꯃꯕꯨ ꯄꯥꯏꯈꯠꯂꯛꯂꯤ ꯑꯗꯨꯒ ꯉꯁꯥꯏ ꯅꯨꯔꯩꯅ ꯏꯈꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯈꯔ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯉꯥꯡꯗꯨꯅ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯠꯇꯨꯅ ꯃꯍꯥꯛꯅ ꯏꯈꯤꯕꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯕꯨ ꯙꯤꯔꯦꯟꯗꯤ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯣ ꯈꯪꯗꯕꯅꯤꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯦ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯏꯅ ꯀꯧꯊꯣꯛꯂꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯊꯣꯏꯕꯒꯤ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯑꯗꯨ ꯃꯨꯜꯂꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ ꯑꯁꯨꯝꯅ ꯊꯥꯡ ꯑꯗꯨꯅ ꯍꯦꯛ ꯂꯪꯊꯣꯛꯈꯤꯕꯒ ꯊꯥꯡ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯄꯥꯏꯔꯝꯂꯒ ꯂꯩꯃꯥꯏꯗ ꯀꯣꯔꯣꯛ ꯂꯥꯎꯅ ꯇꯥꯈꯤ ꯃꯗꯨ ꯎꯕꯗ ꯙꯤꯔꯦꯟ ꯄꯥꯈꯠꯃꯟꯈꯤꯕꯅ ꯃꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕꯕꯨ ꯀꯣꯟꯈꯠꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯦꯜꯂꯛꯈꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯅꯨꯔꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯗꯨꯅ ꯍꯥꯏꯕꯗꯤ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯗꯨꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯀꯩꯁꯨ ꯇꯧꯗꯦ ꯏꯆꯥꯅꯨꯄꯥꯁꯤ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤꯕꯅꯤ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯊꯣꯏꯕꯗ ꯃꯈꯣꯏ ꯌꯥꯎꯗꯅ ꯑꯍꯤꯡꯗ ꯃꯤꯅ ꯀꯧꯔꯛꯂꯕꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯊꯣꯏꯊꯣꯏꯕ ꯃꯍꯥꯛꯇꯣ ꯀꯞꯂꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯒ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯙꯤꯔꯦꯟ ꯑꯃꯥꯏꯕ ꯕꯨꯒꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯂꯧꯔꯨꯏ ꯑꯗꯨꯒ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯕꯨꯒꯦꯟꯅ ꯉꯔꯥꯡ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯂꯩꯃꯥꯏꯗ ꯀꯔꯤꯅꯣ ꯈꯔ ꯈꯣꯠꯂꯦ ꯍꯥꯏꯔꯤꯕꯗꯨ ꯅꯈꯣꯏꯅ ꯁꯣꯛꯂꯨꯒꯅꯨ ꯋꯥꯏ ꯐꯥꯏꯕ ꯇꯩꯁꯜꯂꯨꯒꯅꯨ ꯑꯩꯅ ꯃꯗꯨꯗ ꯌꯦꯡꯂꯒ ꯀꯔꯤ ꯀꯝꯗꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯙꯤꯔꯦꯟꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯕꯨꯒꯦꯟꯅ ꯉꯔꯥꯡ ꯅꯨꯔꯩꯅ ꯊꯥꯡꯅ ꯈꯣꯠꯈꯤ ꯍꯥꯏꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯨꯔꯩꯅ ꯃꯗꯨ ꯑꯩꯅ ꯋꯥꯏ ꯇꯩꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯙꯤꯔꯦꯟ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯕꯨ ꯕꯨꯒꯦꯟꯗꯤ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯇꯤ ꯈꯪꯉꯤ ꯅꯨꯔꯩꯒꯤ ꯋꯥꯈꯜꯗ ꯏꯟꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯣ ꯋꯥꯏ ꯇꯩꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯇꯩꯊꯣꯛꯈ꯭ꯔꯕꯗꯤ ꯇꯩꯊꯣꯛꯈ꯭ꯔꯕꯗꯅ ꯐꯔꯦ ꯂꯥꯏ ꯑꯃ ꯑꯌꯨꯛꯁꯤꯗ ꯈꯣꯏꯔꯝꯁꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯑꯃ ꯈꯣꯏꯔꯝꯁꯤ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯈꯣꯏꯔꯝꯕꯁꯤꯗ ꯑꯐꯕ ꯈꯨꯗꯝ ꯐꯪꯂꯕꯗꯤ ꯅꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯒꯅꯤ
ꯑꯗꯨꯒ ꯐꯠꯇꯕ ꯈꯨꯗꯝ ꯐꯪꯂꯕꯗꯤ ꯅꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯌꯥꯔꯣꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯙꯤꯔꯦꯟꯗ ꯉꯔꯥꯡ ꯑꯩꯅ ꯂꯩꯌꯨ ꯍꯥꯏꯈꯤꯕ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡ ꯑꯗꯣ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯙꯤꯔꯦꯟꯅꯁꯨ ꯍꯣꯏ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯕꯨꯒꯦꯟꯗ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡ ꯑꯗꯣ ꯄꯤꯕꯗꯒꯤ ꯃꯈꯣꯏꯅ ꯂꯥꯏ ꯑꯗꯣ ꯈꯣꯏꯔꯝ ꯊꯣꯛꯈꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯤ ꯑꯃꯥꯏꯕ ꯕꯨꯒꯦꯟ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯂꯩꯒꯗꯕ ꯑꯣꯏꯕꯅ ꯙꯤꯔꯦꯟꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯔꯩ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯃꯍꯥꯛꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯨꯒꯦꯟꯅ ꯅꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯌꯨꯝ ꯑꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯅꯣꯡꯃꯒꯤ ꯁꯥꯊꯤꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ ꯃꯈꯣꯏꯅ ꯑꯍꯥꯟꯕꯗ ꯅꯈꯣꯏꯕꯨ ꯀꯤꯍꯟ ꯈꯪꯍꯜꯂꯝꯕ ꯅꯠꯇꯕꯤꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯆꯪꯗꯨꯅ ꯅꯈꯣꯏ ꯃꯁꯦꯝ ꯑꯃꯒ ꯍꯥꯟꯅꯍꯟꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯀꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯌꯨꯝ ꯑꯁꯦ ꯀꯦꯟꯗꯜ ꯀꯠꯊꯣꯛꯂꯝꯃꯨ ꯍꯥꯏꯔꯤꯕ ꯀꯦꯟꯗꯜ ꯑꯗꯨꯅ ꯌꯨꯝ ꯑꯁꯦ ꯕꯔꯂꯣꯏꯒꯤ ꯃꯇꯧꯒꯨꯝ ꯇꯨꯝꯅ ꯆꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯌꯨꯝ ꯑꯁꯦ ꯃꯩꯅ ꯍꯦꯛ ꯆꯥꯛꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯑꯃꯕꯨ ꯁꯥꯔꯒ ꯂꯩꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯗꯧꯔꯒ ꯂꯩꯈꯤꯒꯦ ꯄꯨꯝꯅꯃꯛ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯕꯨꯒꯦꯟꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯙꯤꯔꯦꯟꯅ ꯃꯗꯨꯃꯛ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯑꯃꯥꯏꯕ ꯕꯨꯒꯦꯟ ꯂꯥꯏ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯨꯒꯦꯟꯅ ꯙꯤꯔꯦꯟ ꯑꯃꯗꯤ ꯅꯨꯔꯩ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕꯗ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯉꯩꯗ ꯅꯨꯃꯤꯠ ꯅꯅꯥ ꯆꯣꯏꯕ ꯌꯥꯔꯣꯏ ꯅꯨꯃꯤꯠ ꯅꯅꯥ ꯆꯤꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯆꯠꯈꯤꯅꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯈꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯀꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯃꯥ ꯑꯣꯏꯕꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯏꯅꯐꯤꯅ ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯁꯜꯂꯒ ꯅꯊꯥꯅꯨꯡꯗ ꯆꯦꯠꯁꯤꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯌꯥꯅꯔꯕꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯕꯨꯒꯦꯟ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯕꯨꯒꯦꯟꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯂꯤ ꯑꯗꯨꯗꯨꯒ ꯀꯣꯜꯂꯤꯛ ꯆꯈꯥꯏꯕꯒꯤ ꯂꯪꯈꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥꯁꯨ ꯇꯥꯕꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯑꯃꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯅꯁꯨ ꯀꯞꯄ ꯑꯃꯗꯤ ꯌꯥ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯀꯌా ꯑꯃꯁꯨ ꯇꯥꯔꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯔꯛꯄꯗ ꯅꯨꯔꯩꯗꯤ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯂꯕꯅꯤ ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯗꯤ ꯑꯉꯥꯡꯁꯤꯡ ꯂꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯀꯞꯂꯤ ꯑꯗꯨꯕꯨ ꯅꯨꯔꯩꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯅꯐꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯝꯗꯦ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯏꯅꯐꯤ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯁꯜꯂꯒ ꯊꯝꯂꯤꯕꯅꯤ ꯁꯣꯝꯗꯅ ꯕꯨꯒꯦꯟ ꯌꯥꯝꯅ ꯀꯟꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯡꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯐꯥꯊꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯨꯅ ꯙꯤꯔꯦꯟꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄꯥꯏꯊꯣꯔꯛꯄ ꯀꯜꯂꯕ ꯈꯨꯖꯥꯏ ꯑꯃꯅ ꯕꯨꯒꯦꯟꯒꯤ ꯃꯔꯥꯏꯕꯛꯇ ꯊꯣꯝꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯕꯨꯒꯦꯟꯅ ꯈꯨꯖꯥꯏ ꯑꯗꯣ ꯃꯍꯥꯛꯅ ꯈꯨꯟꯒꯠꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯨꯠ ꯊꯤꯟꯖꯤꯟꯗꯨꯅ ꯒꯣꯔꯣ ꯑꯣꯠꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯙꯤꯔꯦꯟ ꯑꯃꯗꯤ ꯅꯨꯔꯩ ꯄꯥꯈꯠꯈꯤꯕꯅ ꯂꯣꯏꯔꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯕꯨꯒꯦꯟꯅ ꯀꯩꯁꯨ ꯈꯜꯂꯨꯒꯅꯨ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯇꯥꯏꯅꯔꯛꯂꯤ ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯗꯤ ꯃꯃꯥꯒꯤ ꯃꯊꯥꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯀꯞꯂꯤ ꯃꯃꯩꯊꯪꯗ ꯑꯃꯥꯏꯕ ꯕꯨꯒꯦꯟꯅ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯙꯤꯔꯦꯟ ꯑꯃꯗꯤ ꯅꯨꯔꯩꯗ ꯅꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯨ ꯑꯩ ꯏꯃꯨꯡ ꯆꯪꯉꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯀꯔꯤꯅꯣ ꯈꯔ ꯀꯣꯔꯣꯡ ꯀꯔꯥꯡ ꯂꯩꯈꯥꯏꯕ ꯆꯪꯈꯥꯏꯕ ꯑꯃꯗꯤ ꯀꯟꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯀꯌా ꯇꯥꯈꯤ ꯑꯃꯥꯏꯕ ꯕꯨꯒꯦꯟꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏ ꯇꯤꯟ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯍꯟꯐꯝꯗ ꯍꯟꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯁꯥꯎꯔꯛꯇꯨꯅ ꯌꯨꯝ ꯑꯁꯤ ꯁꯣꯏꯗꯅ ꯃꯩ ꯊꯥꯗꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯕꯨꯒꯦꯟꯅ ꯀꯟꯅ ꯂꯥꯎꯔꯕꯁꯨ ꯏꯃꯨꯡꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯂꯦꯞꯂꯝꯗꯦ ꯕꯨꯒꯦꯟ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯙꯤꯔꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯌꯔꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯍꯜꯂꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯙꯤꯔꯦꯟꯅꯁꯨ ꯑꯣꯖꯥ ꯃꯥꯏꯕꯅ ꯐꯒꯗꯕꯗꯣ ꯁꯤꯟꯕꯤꯔꯣꯅ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯕꯨꯒꯦꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯈꯣꯏꯅ ꯏꯃꯨꯡꯗꯒꯤ ꯂꯧꯊꯣꯛꯀꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯂꯣ ꯑꯗꯨꯒ ꯌꯨꯝ ꯑꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯀꯦꯟꯗꯜ ꯀꯠꯊꯣꯛꯂꯒꯗꯕꯅꯤ ꯑꯗꯨꯝꯅ ꯀꯦꯟꯗꯜ ꯍꯦꯛ ꯀꯠꯈꯤꯕꯒꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯙꯤꯔꯦꯟꯗ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯙꯤꯔꯦꯟꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯕꯨ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯜꯂꯒꯗ꯭ꯔꯥ ꯌꯨꯝ ꯆꯪꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯤ
ꯕꯨꯒꯦꯟꯅ ꯁꯤꯅꯤꯡꯂꯕꯗꯤ ꯆꯪꯉꯨ ꯍꯤꯡꯅꯤꯡꯂꯕꯗꯤ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯙꯤꯔꯦꯟꯅ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯆꯪꯂꯒ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯂꯧꯊꯣꯛꯄꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯕꯨꯒꯦꯟꯅ ꯑꯩꯒ ꯄꯨꯟꯅ ꯆꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯙꯤꯔꯦꯟ ꯑꯃꯗꯤ ꯕꯨꯒꯦꯟ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯔꯞ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯍꯣꯟꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯀꯥ ꯈꯨꯗꯤꯡꯗ ꯃꯨꯁꯤꯟ ꯃꯨꯅ ꯃꯃꯥꯏ ꯏꯂꯪ ꯂꯪꯅ ꯐꯛꯂꯥꯡꯗ ꯅꯞꯇꯨꯔꯤꯕ ꯑꯃꯗꯤ ꯀꯥꯗ ꯐꯝꯅ ꯂꯩꯔꯤꯕꯁꯤꯡꯗꯣ ꯙꯤꯔꯦꯟ ꯎꯏ꯫ ꯕꯨꯒꯦꯟꯅ ꯃꯗꯨꯗ ꯌꯦꯡꯕ ꯃꯊꯧ ꯇꯥꯗꯦ, ꯅꯪ ꯁꯨꯝ ꯌꯦꯡꯂꯕꯗꯤ ꯀꯤꯔꯛꯂꯒꯅꯤ, ꯑꯩ ꯌꯥꯎꯔꯤꯉꯩꯁꯤꯗ ꯄꯔꯞ ꯊꯣꯛꯎꯔꯁꯤ, ꯊꯦꯡꯖꯤꯜꯂꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯍꯦꯟꯒꯠꯂꯛꯂꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯙꯤꯔꯦꯟꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯄꯨꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯄꯥꯟꯗ ꯍꯣꯟꯇꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯙꯤꯔꯦꯟꯁꯨ ꯄꯣꯠ ꯍꯣꯟꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯑꯃꯥꯏꯕ ꯕꯨꯒꯦꯟꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯕꯨꯒꯦꯟꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯀꯦꯟꯗꯜ ꯑꯃꯕꯨ ꯆꯨꯈꯠꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯊꯥꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯨꯒꯦꯟꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯣ, ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯍꯜꯂꯒꯦ, ꯅꯈꯣꯏꯅ ꯆꯪꯖꯐꯝ ꯂꯩꯔꯣꯏ ꯍꯥꯏꯔꯒꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯨꯕ ꯌꯥꯒꯅꯤ ꯍꯥꯏꯔꯛꯄꯗ ꯅꯨꯔꯩꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯤ꯫ ꯕꯨꯒꯦꯟꯅꯁꯨ ꯑꯗꯨꯅ ꯐꯔꯦ, ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯂꯥꯏ ꯑꯃꯗꯤ ꯈꯣꯏꯔꯝꯒꯗꯕ ꯂꯩ, ꯏꯕꯨꯡꯉꯣ ꯃꯆꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯁꯤꯅ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯂꯥꯏ ꯑꯃꯗꯤ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯙꯤꯔꯦꯟ ꯑꯃꯗꯤ ꯅꯨꯔꯩꯁꯨ ꯌꯥꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯃꯤꯟꯅꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯙꯤꯔꯦꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯂꯣꯝꯗ ꯆꯠꯈꯤ, ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯕꯨꯒꯦꯟꯅ ꯆꯨꯈꯠꯂꯝꯕ ꯀꯦꯟꯗꯜ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩꯔꯤ ꯑꯁꯨꯝ ꯆꯥꯎꯊꯣꯔꯛꯂꯤ, ꯑꯗꯨꯒꯗꯤ ꯀꯦꯟꯗꯜ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯛꯄꯒꯨꯝ ꯄꯥꯏꯈꯠꯂꯛꯂꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯣ ꯑꯉꯛꯄ ꯐꯪꯅ ꯃꯩꯅ ꯆꯥꯛꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ꯫ ꯊꯣꯏꯊꯣꯏꯕ ꯑꯃꯗꯤ ꯅꯨꯔꯩ, ꯙꯤꯔꯦꯟ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄꯗꯗꯤ ꯌꯨꯝ ꯑꯗꯣ ꯃꯩꯅ ꯄꯨꯡꯆꯥꯛ ꯆꯥꯛꯂꯝꯂꯤ꯫ ꯑꯗꯨꯕꯨ ꯙꯤꯔꯦꯟ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯒꯥꯔꯤ ꯑꯗꯣ ꯈꯥꯝꯂꯒ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯂꯝꯕ ꯈꯛꯇꯅꯤ꯫ ꯒꯥꯔꯤ ꯑꯗꯣ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯑꯃꯥꯏꯕ ꯕꯨꯒꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯕꯨ ꯂꯥꯏ ꯈꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯣꯏꯔꯝꯕꯤꯔꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯕꯨꯒꯦꯟꯗ ꯍꯥꯏꯕꯗꯒꯤ ꯊꯣꯏꯊꯣꯏꯕꯕꯨ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯇꯤꯟꯌꯦꯠꯄ ꯂꯥꯏꯌꯦꯠꯄ ꯄꯨꯝꯅꯃꯛ ꯑꯗꯣ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯙꯤꯔꯦꯟ, ꯅꯨꯔꯩ, ꯊꯣꯏꯊꯣꯏꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯆꯪꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫